Union Shipping Minister Sarvananda Sonowalgi Maikidiki India Hariba country asigi Northeast connectivity gi damakta khwaidigi yamna maru oiba ambitious oiba project ni hariba Kaladan multimodal project asi mathau toba horagani haina phongdokhibada ngairi Myanmar rom da leiriba Chin state asida Arakan army sing sanglakpa yararoi haiduna miyoi kyama thoraktuna protest hokre Nakalamu romdana blood is thicker than water haiba wafam asi phongdoktuna I marini haiduna yumlona bada leiriba kaya amabu Kausin Bakanba Mizoram Hairiba Yumtang Nariba state asigi oina yamna chauba refugee crisis ama lakpa hore. Kudingmapu anova video amada amukana taramna okcharing hasigi video asida Manipur Hairiba ngasi mai chakliba ikogi oina leiriba state asigi Yumtang Nariba Myanmar Hairiba state asigi oina haujing hauna lakliba refugee gi oiba issue. Nakalamarom lalak marak asida Northeast India asibu mainland India connect tawduna lakpa matamda Siliguri corridor aduki mati yamna pikpa lambi asi yamna vulnerable oiba khakta nattana chingi oiba Northeast ki lambi sing asida chathok chasin tawba matamda yamna ka hena matam changba amasung paisa hena tinghanba asibu bypass tawnabagi damakta Northeastern states sing asida mainland India dagi karigumba polam sing asi tharakpa matamda chingi oiba lambi asida matam kuina sel changna chatpa adudu matam tensinna Kolkata ki seaport amadagi laklaba matungda yumthangnariba Myanmar hairiba country asigi Sidway port ta thunglaba matungda Mizoram hairiba state asi faujilaktuna entire Northeast region asigi oiba supply asi masidagi hena thuna laknabagi damakta hotnariba Kaladan project wafam singa asigi marakta chahi kyadagi loiba naidaba civil crisis amada leiriba Myanmar hairiba country asigi oiba irang mara asida nahunana Chin state hairiba India ga yumthangnaduna leiriba maruoina Manipur amasung Mizoram ga thangnaduna leiriba mafam asida Arakan army sing changlakpa yaroi haibagi oiba makoi masel khulai paiba sing khotoknabadagi hendoktuna miyo sing misam praja sing gi oiba thoraktuna protest tawbagi oiba mami sing urakli thorakliba development sing asida samnaba yaba dot sing yawbra haibadu yengminasi channel asida matam kharagi mamangda India lenga amasung India na matam kuina langthokpiruraba Arakan army amasung makoigi oiba kangusing asiga nahuna na mari chesilakpagi oiba matangda nainaba video ama thagachakre video adu yengbibasingna hena mayak sengna khangbiramlagani Myanmar hairiba yumtangnaba country asi chahi kyadagi aduki matik yamna kallaba lanfam sing thengnaduna crisis amada adamak lepa leitana leirakli masigumlaba matam asida Manipur hairiba ikogi state asida su aduki matik yamna chawba irang ama thoktana ngasi fawba losinma ngamdana chahi ani helaba fawba laklibani Masi kayasing asi leiba taragasu India gi Northeast region asida pochai supply tawbada atenma matamda chatnabagi damakta paikhalakliba Kaladan multimodal project asigi same saba development gi oiba program asidi fana irang leirabasu fana la leirabasu lepagi oiba mami sukta tade ngamnabagi damakta adamak semduna lakhi Hauji leiriba crisis asi hena mamutana khangnabagi damakta Hauji mangda ubiriba map asi mayak singna yengbiyu masida lakadoriba lambi asida Kolkata dagi laklaba matungda Myanmar gi Sidway port hairiba asidani yanana thungadoribasi aduga Sidway port hairiba mafam asina leiriba asi Myanmar hairiba country asigi Rakhine state hairiba mafam asidani Rakhine state hairiba mafam asi hauji Myanmar gi oina leiriba crisis asida control tawduna leiriba asina Arakan army hairiba maru oina British miyoshingi oiba miyosingna leiba mafam amani aduga masigi hek mathakta leiriba asina Chin state hairiba aikoiga yumthangnaduna leiriba Mizoram amasung Manipurga yumthangnaduna leiriba mafam asini hairiba Myanmar gi region ani asi fawraba matungda Mizoram hairiba Indian state asida fawjilaktuna Indian territory yawrakadoribani Indian territory yawraktringaida hairiba mafam anisini fawgadoribasi aduga hairiba mafam ani asi ihanhanbagi asina Buddhist singna maru oina namna leiba amasung Arakan army na control tawduna leiriba Rakhine state hairiba mafam asini mafam asigi oinadi Myanmar gi mafam kaya amada hauji lan thengnariba asigumna thengnajaba taragasu Arakan army hairiba kangbu asina haukiba matam khara asidi yamna ka hena mapangal kalakpadigi Rakhine state asidi makoina ayamba mafamda dominate tawduna leiraklibani Bangladesh hairiba yumthangnariba country asida pusilakpa palamsing adu yawba jahas kaya amanga hak leitana makoina thingbagi oiba pausing tariba asina madugi oiba chapchaba khudamni mamangi India lenga amasung Arakan army gi nauna oirakliba marigi matangda phongdok chakhiba wafamda India gi oiba representative singna Rakhine state chatuna miyu kiyama unakhiba madugi matungda Arakan army hairiba kangbo asigi maikei digi yamna strategical oiba mafam singda Kaladan multimodal project asigi lambi oirakadoriba mafam sing asida makoina makogi oiba lanmi sing asi tapna laisilakpa
Rakhine State-tagi hendoktuna Chin State hairiba mafam asida fawba laisilakpagi oiba wafam asina maru oiba point oina fongdokchakibani. Thaudo aduna maram oiduna India lengaki paikhalakliba Kaladan multimodal project asigidamakta Arakan Army na madubu safeguard taunabagidamagta lairabra haiba wang kaya ama hangnaki madugi makha tawrakpa event oina ngarang nahan asi Chin State hairiba mafam asida Arakan Army sing changba yaroi haibagi oiba micham praja sing thoraktuna protest tawbagi oiba event amamuk thorakre. Atopa country da chanariba niyam aduga cham manana India gi Kaladan multimodal project asigi lambi asi lakpa matamda Myanmar gi territory sing asi fawduna laklibanina karigumba yanabu wafam kharadi pura amgadoribani madu hauzik leiriba Myanmar gi military junta government ki yanaribra Arakan army gi yanaribra natragana atopa kangbusinga yanaribra haibadudi wahangni Rakhine State asigi mathakta leiriba Chin State hairiba asina Chin furukki miyoisingna khundabani haiduna Mizoram gi maikaidigi makogi brotherhood ni makogi I marini haina fongdokiba makhan makha kayagi oiba manadaba miyusingna namna khundaduna leiba mafamni hairiba mafam asi ngaihak leitana military junta government ki leiriba lanmisinga lan thengnaba madudagi hendroktuna mafam adugi damakta leiriba Chin Defense Force Chin National Army masigumlaba makhal makha kayagi oiba group sing asi makoi maselgi marakta sungaihak leitana lam munabagi amasung resource munabagi khuthongna duna adumak leiribani masigumlaba matam asida India gi maikaidigi Kaladan project asi haurgani hek haiduna fongdokhiba matamda Arakan army amsung Chin State ki oina leiriba kangmusing asigi yanadaba manbagi oiba conflict ama yamna fongna thorakliba asina maram oiduna hanadigi hauna makoi masel hanaba junta government ki leiriba lanmi gi hanaba madudagi hendoktuna hauji asi Arakan army ga muk lanfam ama thorakadra haibagi oiba yamna chawbo hang asini Masini hauzik India gi wangbada lanthokhrega leiriba state anisida nauna lakliba awongba khara aduga somna kalonda amuk lansilaglagana handak nahounana Myanmar military kangbu gi maikeidigi Chin State ki mafam kaya amada changsilaktuna mafam aduda leiriba rebel group ni natragana tonganba Chin State amagi damakta manglan manglibani hairiba khulai paibsing asiga khutthoknabagi oiba thodok kaya ama thorakpana maram oiduna hek yumthangnaduna leiriba Mizoram gi Champhai hairiba district asida aduki matik yamlaba anauba refugees sing amuk nahounana changsilakre masina maram oiduna Myanmar romda leiriba khulai paiba group singa punna lanthengnabinagani punna chatpinagani haiduna fawba agreement da sign tawnaruba Mizoram gi Lalduhoma gi lengak refugees sing asi thengnanabagi damakta akanba miyeng sing changsilakpa horakle One in blood ni imarini haiduna kausinba yamna kanba Mizoram hairiba yumthangnariba state asi mamangda nauna lakliba refugees sing asina maram oiduna crime rate hengalakpa resource mangsilakpa amasung makhal makha kayagi oiba issue sing thorakpana mafam aduda leiriba local miyoi volunteer kaya ama thoraktuna makogi oiba market ta changhanba yaroi makoi chathok chasin yaroi haibigi oiba apanba kaya ama pirakraba matung asida nahauna miyoi kaya ama changsilakpa asida lengaki maikeidigi atopa nauna changsilakliba miyoising asibu khandokhtuna Mizoram gi miyoi oina lehaudanabagidamagta akanba khongthangsing laukhalakkre Housing nauna oirakliba fibam asina Mizoram hairiba state asigi maikeidigi Manipur gi leiriba crisis asida khut thinjinduna miyoising changlakliba asida support tawriba asi mahak masamaki oiba state ta one in blood ni masel ni haiduna lakliba kangusingna fawba aduki matik yamna chawba damage piriba asina Housing leiriba illegal refugees gi oiba crisis asigi matangda makoju wakhal khara lakpadi yarabani India gi oina leiriba North Eastern region asigi oina counter insurgency gi oiba policy asida yamna chawba thawdo ama oina yumthangnariba Myanmar hairiba country asigi territory da changduna aduki matik yamnaba drone sing sijinnaduna ulfa gi oiba camp kaya amada drone bombing chathakibagi oiba report ama thorakli khudingmak ponobu video amada amukka hana taramna ukchuri Myanmar da leiriba North the base tauba maruin Assam gi base tauduna leiriba ulfa hairiba insurgent group asigi oiba camp kaya amada strike chathakibagi oiba nauna lakliba development asigi matangda khara yengbinasi ngasisi ikang kangaudana India gi oina North Eastern region da leiriba media housing gi maikeidigi yumthangnaduna leiriba Myanmar gi oiba Sagang region gi oiba area asida Indian lanmising gi maikeidigi lansinduna yamna chawba drone chamarom sijinnaduna achauba strike chathakre haibagi oiba report asi cover tauba haunaraki mikup kharagi matungda hairiba pausing asi North region da leiriba news channel khaktunatana mainland India all India gi oina leiriba national media amasung international media singi maikeidigi su tapna cover tauba haunarakibani
ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠ ꯑꯣꯏꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯜꯐꯥ ꯑꯥꯏ ꯍꯥꯏꯔꯤꯕ ꯎꯜꯐꯥ ꯏꯟꯇꯤꯂꯤꯖꯦꯟꯁ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯣꯔꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯕ ꯀꯦꯝꯞꯁꯤꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯆꯠꯊꯔꯛꯑꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯆꯦꯔꯣꯜ ꯑꯃꯃꯨꯛ ꯊꯥꯗꯣꯔꯛꯈꯤꯕꯅꯤ꯫ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯔꯨꯑꯣꯏꯕ ꯎꯜꯐꯥꯒꯤ ꯂꯥꯟꯃꯤ ꯀꯃꯥꯟꯗꯔ 3 ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 19 ꯂꯣꯝ ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ 3ꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯅꯌꯥꯟ ꯑꯁꯣꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀ꯭ꯂꯦꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯇꯧꯅꯔꯤ꯫ ꯅ꯭ꯌꯨꯁ ꯃꯤꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯈ꯭ꯔꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯎꯜꯐꯥꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯀꯦꯝꯞ 4 ꯃꯄꯨꯡ ꯐꯥꯅ ꯊꯨꯒꯥꯏꯕ ꯉꯝꯈꯤ ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯗ꯭ꯔꯣꯟ 100 ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ 300 ꯊꯥꯗꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯀ꯭ꯂꯦꯝ ꯇꯧꯅꯔꯤ꯫ ꯑꯗꯨꯒ ꯆꯠꯊꯈ꯭ꯔꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯎꯜꯐꯥꯒꯤ ꯑꯣꯏꯕ ꯀꯦꯝꯞ ꯈꯛꯇꯗ ꯅꯠꯇꯦ, ꯎꯜꯐꯥ ꯑꯃꯁꯨꯡ NASN-IMꯒꯤ ꯐ꯭ꯔꯦꯛꯁꯟ ꯑꯃ ꯑꯣꯏꯔꯤꯕ NASN-K ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯀꯦꯝꯞ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯨꯞ ꯈꯔꯒꯤ ꯃꯃꯤꯡꯁꯨ ꯑꯗꯨꯃꯛ ꯄꯟꯅꯕ ꯌꯥꯎꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤꯕ ꯄꯣꯏꯟꯠꯁꯤꯡ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡꯗ ꯅꯠꯇꯦ, ꯂꯥꯟꯊꯣꯛꯇꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯁꯣꯚꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯔꯤꯖꯟ ꯑꯃꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀ꯭ꯂꯦꯝꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯁꯟꯗꯣꯔꯛꯂꯤꯕꯁꯤ꯫ ꯃꯊꯪꯗꯅ ꯅ꯭ꯌꯨꯁ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤꯕ ꯑꯟꯀꯟꯐꯥꯔꯝ ꯑꯣꯏꯕ ꯁꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯤꯕ ꯄꯣꯠ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯄꯜꯂꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀ ꯋꯥꯔꯤ ꯁꯥꯗꯕ, ꯎꯜꯐꯥꯒꯤ ꯑꯣꯏꯅꯁꯨ ꯎꯜꯐꯥ ꯑꯥꯏ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ꯫ ꯑꯗꯨꯒ NASN-K ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯨꯚꯃꯦꯟꯠ ꯑꯗꯨ ꯑꯗꯨꯃꯛ ꯆꯠꯊꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯑꯃ ꯑꯅꯤ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯁꯔꯖꯦꯟꯁꯤ ꯃꯨꯚꯃꯦꯟꯠꯁꯤꯡ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯤꯁ ꯇꯣꯛ ꯆꯠꯊꯗꯨꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯤꯡ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯃꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ, ꯑꯗꯨꯒ ꯄꯤꯁ ꯇꯣꯛ ꯌꯥꯗꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯑꯃ ꯆꯠꯊꯗꯨꯅ ꯅꯝꯗꯅ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯂꯝꯕꯤ ꯑꯅꯤꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯊꯣꯔꯛꯂꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯑꯟꯀꯟꯐꯥꯔꯝ ꯑꯣꯏꯕ ꯅ꯭ꯌꯨꯁꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯚꯔ ꯇꯧꯅꯕ, ꯑꯗꯨꯒ ꯎꯜꯐꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯁꯤꯕꯨ ꯗꯤꯅꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡꯗ ꯅꯠꯇꯦ, ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯁꯣꯚꯔꯦꯟ ꯅꯦꯁꯟ ꯑꯃꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯑꯃꯗꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯅ ꯀ꯭ꯂꯦꯝ ꯇꯧꯅꯔꯤꯕ ꯑꯁꯤ ꯆꯨꯝꯂꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯝꯕ ꯌꯥꯏ, ꯇꯧꯕꯇꯕꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯀꯟꯇ꯭ꯔꯤ ꯑꯃꯅ ꯂꯥꯟꯁꯤꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄꯅꯤꯅ ꯇꯧꯔꯝꯕ ꯇꯥꯔꯒꯁꯨ ꯃꯁꯤꯒꯨꯝꯂꯕ ꯑꯁꯤ ꯄꯕ꯭ꯂꯤꯀꯦꯂꯤ ꯑꯦꯛꯁꯦꯞ ꯇꯧꯕ ꯑꯁꯤ ꯀꯌꯥ ꯊꯣꯛꯀꯟꯗꯦ꯫ ꯍꯧꯖꯤꯛꯁꯤ ꯏꯟꯗꯤꯌꯥꯒ ꯌꯨꯝꯁꯪꯅꯗꯨꯅ ꯂꯩꯔꯤꯕ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯆꯠꯅꯕꯒꯤꯗꯃꯛꯇ ꯀꯪꯐꯥꯟꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯣꯔꯛꯂꯤꯕ ꯁꯤꯚꯤꯜ ꯋꯥꯔꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯑꯦꯟꯇꯥꯌꯔ ꯅꯣꯔꯠ ꯏꯁ ꯔꯤꯖꯟ ꯑꯁꯤꯕꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯃꯁꯨꯡ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛꯇ ꯆꯤꯀꯟ ꯅꯦꯛ ꯀꯣꯔꯤꯗꯣꯔꯁꯨ ꯕꯥꯏꯄꯥꯁ ꯇꯧꯕ, ꯑꯗꯨꯒ ꯏꯁꯤꯡꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯃꯜ ꯍꯣꯡꯅ ꯆꯠꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯂꯤꯕ ꯀꯂꯥꯗꯥꯟ ꯃꯜꯇꯤꯃꯣꯗꯜ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯅꯕ ꯌꯥꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯗ ꯌꯦꯜꯂꯛꯄ ꯌꯥꯕ ꯂꯨꯞ ꯅꯠꯇ꯭ꯔꯒꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯌꯦꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯂꯥꯞꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ ꯄꯥꯝꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯩꯔꯝꯒꯅꯤ, ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯒꯅꯤ꯫ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩꯒꯤ ꯀꯥꯡꯕꯨ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯊꯤꯖꯅ ꯂꯩꯉꯥꯛꯀ ꯄꯥꯏꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯌꯨꯝꯂꯣꯟꯅꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟ ꯑꯁꯤꯗ ꯌꯥꯅꯕ ꯈꯔ ꯄꯣꯔꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯔꯤꯕ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯗꯨꯅ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯀꯌꯥ ꯑꯃ ꯍꯣꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯋꯥꯔꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ, ꯂꯩꯉꯥꯛ ꯑꯣꯏꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯞ ꯆꯥꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯄ ꯉꯝꯗꯕꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯌꯥꯅꯕ ꯃꯔꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯆꯠꯊꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫
ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯈꯛ ꯏꯔꯥꯡ ꯊꯣꯛꯄ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯃ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯐꯣꯔꯁ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤ ꯅꯍꯧꯅꯅ ꯍꯥꯟꯅ ꯇꯧꯈꯤꯕ ꯑꯗꯨꯒꯗꯤ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯐꯣꯡꯅ ꯗꯥꯏꯔꯦꯛꯂꯤ ꯏꯟꯚꯣꯜꯕ ꯇꯧꯗꯕꯤꯗ ꯑꯔꯣꯟꯕ ꯃꯑꯣꯡ ꯑꯃꯗ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯑꯃ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝꯁꯤꯡ ꯏꯔꯥꯡ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯇꯥꯕ ꯐꯪꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯩ꯫ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯀꯔꯤꯒꯨꯝꯕ ꯏꯚꯦꯟꯠ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯃꯥꯡꯖꯕꯁꯤꯡ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯅꯤ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯊꯔꯝꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛ ꯂꯥꯛꯇꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯑꯣꯏꯅ ꯃꯗꯨꯒꯨꯝꯂꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯤ ꯃꯥꯟꯅꯕ ꯉꯝꯗꯅ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯊꯤꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯃꯒꯁꯨ ꯀꯥꯞꯅ ꯆꯔꯥꯡꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯉꯩꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯆꯠꯊꯒꯦ ꯍꯥꯏꯅ ꯆꯠꯊꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏ ꯃꯁꯦꯜꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯥꯞꯅꯕꯅꯤꯅ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯅ ꯇꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗꯕꯅꯤꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯃꯛ ꯂꯧꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯂꯩꯔꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯀꯥꯡꯕꯨ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ khara ꯇꯧꯁꯤꯟꯗꯨꯅ ꯌꯥꯅꯕ khara ꯄꯣꯔꯛꯇꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨꯕꯨ ꯏꯟꯁꯤꯟꯗꯨꯅ ꯇꯧꯍꯟꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯗꯁꯨ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯁꯤꯔꯤꯌꯥ, ꯏꯔꯥꯛ ꯑꯃꯁꯨꯡ ꯇꯨꯔꯀꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯇꯣꯉꯥꯟꯕ ꯅꯤꯡꯇꯝꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯟ ꯍꯧꯔꯤꯕ ꯀꯔꯗꯤꯁ ꯃꯤꯑꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯁꯤꯟꯗꯨꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯈꯣꯏꯗ ꯀꯥꯟꯅꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨꯃꯛ ꯇꯧꯍꯜꯂꯤꯕꯁꯤꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯦꯟꯅ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯕ ꯃꯅꯨꯡꯗ ꯏꯪ ꯆꯤꯛꯄ ꯁꯥꯟꯇꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯗ ꯈꯨꯠ ꯊꯤꯟꯖꯤꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯩ꯫ ꯑꯗꯨꯕꯨ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯑꯣꯏꯖꯕ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯊꯥꯡꯖꯤꯟꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯃꯇꯦꯡꯁꯤꯡ ꯇꯧꯁꯤꯟꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯇꯧꯔꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯏꯟꯇꯔꯦꯁ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯌꯥꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯅꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯔꯤꯖꯟꯒ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯒꯥꯡ ꯔꯤꯖꯟꯗ ꯆꯠꯊꯈꯤꯕ ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯃꯇꯥꯡꯗ ꯑꯅꯧꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯎꯜꯐꯥ ꯍꯥꯏꯔꯤꯕ ꯑꯁꯥꯝꯗ ꯕꯦꯁ ꯇꯧꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯊꯥꯗꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯆꯌꯦꯠꯅꯕ ꯂꯩꯈꯤꯕ ꯃꯅꯤꯄꯨꯔꯗ ꯕꯦꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕ PLA-RPF ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯊꯥꯗꯣꯔꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯅꯥꯒꯥꯂꯦꯟ ꯁ꯭ꯇꯦꯠ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯂꯣꯡꯋꯥ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯃꯁꯨꯡ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤꯅ ꯄꯥꯡꯁꯥꯎ ꯄꯥꯁ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯊꯪꯅꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯊꯝꯂꯤꯕ꯫ ꯎꯜꯐꯥ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯇꯥꯔꯤꯛ 13ꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯄꯨꯡ 2ꯔꯣꯝꯒꯤ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯇꯥꯀꯛ ꯅꯥꯏꯅ ꯋꯦꯕ ꯅꯥꯏꯅ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯐ꯭ꯔꯦꯟꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯁꯥꯕ ꯗ꯭ꯔꯣꯟ 150ꯔꯣꯝ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯕꯣꯝꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯅꯌꯥꯟ ꯑꯁꯣꯝ ꯍꯥꯏꯅ ꯅ꯭ꯌꯨꯁ ꯃꯦꯗꯤꯌꯥ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯚꯔ ꯇꯧꯅꯔꯤꯕ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤ ꯑꯁꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯐ꯭ꯌꯨꯅꯔꯦꯜꯒꯤꯗꯃꯛꯇ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯤꯉꯩꯗ ꯅꯍꯧꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯅꯦꯁ ꯑꯁꯣꯝ ꯑꯃꯁꯨꯡ ꯄ꯭ꯔꯗꯤꯞ ꯑꯁꯣꯝ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯕ ꯂꯥꯟꯃꯤ ꯑꯅꯤ ꯑꯁꯤꯁꯨ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯣꯏꯅ ꯊꯥꯗꯣꯔꯛꯂꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯁꯤ ꯂꯩꯈꯤꯗꯕꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ 19 ꯑꯃꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯁꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ CM
ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯟꯗꯣꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯆꯠꯊꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯈꯣꯏꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ PRO ꯑꯣꯏꯔꯤꯕ ꯂꯦꯐꯇꯦꯅꯦꯟꯠ ꯀꯔꯅꯦꯜ ꯃꯍꯦꯟꯗ꯭ꯔ ꯔꯥꯋꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯒꯨꯝꯂꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯏꯟꯄꯨꯠ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯝꯂꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯎꯜꯐꯥ ꯑꯥꯏ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯟ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯃꯛ ꯄꯟꯖꯈ꯭ꯔꯦ, ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯅꯠꯇꯕꯅꯤꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯑꯃꯗ ꯇꯧꯔꯨꯕ ꯑꯣꯏꯕꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯅ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯋꯥꯐꯝ ꯑꯁꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤꯁꯨ ꯁꯣꯚꯔꯦꯟ ꯅꯦꯁꯟ ꯑꯃ ꯑꯣꯏꯅ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯈꯣꯏꯒꯤ ꯁꯣꯚꯔꯦꯟꯇꯤꯕꯨ ꯁꯤꯡꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯗ ꯆꯪꯁꯤꯟꯗꯨꯅ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯁꯤꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯆꯠꯊꯩ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯋꯥꯐꯝꯁꯤꯡ ꯂꯩꯕꯅꯤꯅ ꯃꯁꯤꯒꯨꯝꯂꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯧꯔꯝꯕ ꯇꯥꯔꯒꯁꯨ ꯐꯣꯡꯗꯣꯛꯄꯒꯤ ꯆꯥꯟꯁ ꯑꯁꯤ ꯅꯦꯝꯕꯅꯤ꯫ ꯃꯊꯪꯗꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯀꯣꯚꯔ ꯇꯧꯅꯔꯛꯂꯤꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯛꯂꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯑꯣꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯨꯠꯊꯣꯛꯅꯕ ꯑꯦꯇꯦꯛ ꯆꯠꯊꯅꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯅꯠꯇ꯭ꯔꯒꯅ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯣꯏꯟꯠ ꯑꯁꯤꯗ ꯑꯣꯏꯅ ꯊꯩꯗꯣꯛꯇꯨꯅ ꯑꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤ ꯔꯤꯄꯣꯔꯠ ꯇꯧꯅꯔꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯈꯤꯕ ꯆꯍꯤ ꯑꯃ ꯑꯅꯤ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯑꯆꯧꯕ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯜꯍꯧꯔꯤꯕ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯅꯝꯊꯈꯤꯅꯕ ꯂꯣꯏꯁꯤꯟꯈꯤꯅꯕꯒꯤ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅꯁꯨ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯐꯥꯕ ꯄꯨꯟꯕꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯑꯁꯤꯅꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯜꯍꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯅꯦꯛꯁꯦꯂꯤꯖꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ 1967ꯗ ꯋꯦꯁꯠ ꯕꯦꯡꯒꯜ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯍꯧꯗꯣꯔꯛꯈꯤꯕ ꯅꯛꯁꯜꯕꯥꯔꯤ ꯃꯨꯚꯃꯦꯟꯠ ꯍꯥꯏꯔꯤꯕ ꯅꯦꯛꯁꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯁꯤ ꯔꯦꯗ ꯀꯣꯔꯤꯗꯣꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯆꯠꯇꯤꯁꯒꯔ, ꯖꯔꯈꯟꯗ, ꯑꯣꯗꯤꯁꯥ, ꯃꯍꯥꯔꯥꯁꯇ꯭ꯔ, ꯀꯦꯔꯂꯥ, ꯋꯦꯁꯠ ꯕꯦꯡꯒꯜ, ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯇꯦꯂꯪꯒꯅꯥꯒꯤ ꯑꯣꯏꯕ ꯄꯥꯔꯠꯁꯤꯡ ꯐꯥꯎꯕ ꯌꯧꯅ ꯁꯟꯗꯣꯛꯂꯝꯈꯤ꯫ ꯁꯥꯎꯊ ꯑꯦꯁꯤꯌꯥ ꯇꯦꯔꯣꯔꯤꯖꯝ ꯄꯣꯔꯇꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 19,500 ꯂꯩꯈꯤꯗ꯭ꯔꯦ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯆꯝ 4,000 ꯑꯗꯨꯒ ꯅꯦꯛꯁꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ 2,500 ꯑꯃꯁꯨꯡ ꯅꯦꯛꯁꯂꯥꯏꯠꯁ ꯃꯤꯑꯣꯏ 3,500 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫ ꯑꯗꯨꯒ BBCꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤ 1990ꯗꯒꯤꯅ 2010 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏ 3,000 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯐ ꯋꯤꯡ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯔꯨꯐꯨꯛꯅ ꯃꯨꯊꯠꯀꯗꯕꯅꯤ ꯍꯥꯏꯕ ꯄꯥꯟꯗꯝꯒꯤ ꯃꯈꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯀꯌꯥꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯍꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯅ ꯖꯔꯈꯟꯗ, ꯆꯠꯇꯤꯁꯒꯔꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯅꯦꯛꯁꯦꯂꯤꯖꯝ ꯑꯁꯤ ꯃꯨꯊꯠꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯂꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯈꯤꯕ ꯆꯍꯤ 2024 ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯆꯍꯤꯁꯤꯡ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯁꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯄꯥꯎꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯕ ꯐꯪꯈꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯑꯣꯏꯕ ꯀꯝꯕꯥꯏꯟ ꯇꯤꯝ ꯊꯥꯖꯤꯟꯗꯨꯅ ꯅꯛꯁꯦꯂꯤꯖꯝꯅ ꯑꯦꯐꯦꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯤ ꯀꯣꯏꯁꯤꯟꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯟꯇꯤ ꯅꯛꯁꯜꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯥꯎꯏꯖꯝꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯅꯝꯕꯥꯂꯥ ꯀꯦꯁꯥꯚꯥ ꯔꯥꯎ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯍꯟꯗꯛꯀꯤ ꯆꯍꯤ 2025 ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀ ꯄꯨꯟꯅ ꯃꯤꯑꯣꯏ 19ꯒ ꯂꯣꯏꯅꯅ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯝꯖꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯗꯨꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯊꯪꯕ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ 1990sꯀꯤ ꯃꯇꯝꯗꯒꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛ ꯍꯥꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯑꯦꯛ ꯑꯃꯈꯛ
ꯆꯂꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯦꯛꯁꯅꯦꯂꯤꯖꯝꯒꯤ ꯑꯣꯏꯅ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯀꯟꯕ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕ ꯆꯠꯇꯤꯁꯒꯔ ꯅꯠꯇ꯭ꯔꯒ ꯖꯔꯈꯟꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯊꯝꯕꯒꯤ ꯑꯣꯏꯕ ꯄꯥꯎ ꯑꯁꯤ ꯅꯣꯡꯃꯇ ꯇꯥꯗꯦ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯕ꯭ꯂꯦꯛ ꯂꯣ ꯑꯣꯏꯔꯕꯅꯤ ꯑꯦꯟꯇꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯕꯅꯤ ꯍꯥꯏꯔꯤꯕ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛꯀꯤ ꯃꯇꯥꯡꯗ ꯗꯤꯁꯀꯁꯟ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯤꯕ ꯂꯣ ꯑꯁꯤ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯄꯥꯋꯔ ꯂꯩꯇꯦ ꯃꯈꯣꯏ ꯊꯕꯛ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯅꯛꯁꯂꯤꯖꯝꯅ ꯁꯣꯛꯍꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ ꯃꯤꯑꯣꯏ 2,200 ꯔꯣꯝ ꯁꯤꯈꯤꯕ ꯑꯃꯁꯨꯡ ꯃꯤꯆꯝ 4,000 ꯔꯣꯝ ꯁꯤꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯑꯃꯅꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯔꯥꯡ ꯑꯃꯅꯤ ꯍꯥꯏꯕꯅꯤ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯃꯛꯇꯗꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ 7 ꯍꯥꯠꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯣꯔꯠ ꯏꯁꯇꯔꯟ ꯔꯤꯖꯟꯁꯤꯡ ꯑꯁꯤꯗ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛꯀꯤ ꯑꯣꯏꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯁꯤ ꯁꯤꯟꯅꯗꯨꯅ ꯏꯟꯁꯔꯖꯦꯟꯁꯤ ꯃꯨꯚꯃꯦꯟꯠꯁꯤꯡ ꯑꯁꯤ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯅꯣꯔꯗꯔꯟ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯦꯛꯁꯅꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯥ 6 ꯁꯨꯖꯤꯜꯂꯛꯂꯦ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯐꯦꯁꯕꯨꯛꯇ ꯂꯩꯉꯥꯛ ꯁꯦꯝꯕ ꯐꯦꯁꯕꯨꯛꯇ ꯁꯤꯑꯦꯝ ꯃꯨꯟꯅꯕꯒꯤ ꯑꯣꯏꯕ ꯊꯕꯛ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇ꯭ꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯃꯦꯖꯣꯔꯤꯇꯤ ꯂꯩꯔꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯗꯤꯌꯥꯗ ꯂꯩꯉꯥꯛ ꯁꯦꯝꯂꯤꯉꯩ ꯐꯦꯁꯕꯨꯛꯇ ꯃꯤꯌꯥꯝꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯒꯤ ꯋꯥꯀꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯑꯦꯝ ꯃꯨꯟꯅꯔꯤꯉꯩꯗ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯧꯅ ꯁꯤꯑꯦꯝ ꯑꯣꯏꯔꯛꯈꯤꯕ ꯂꯥꯜꯗꯣꯍꯨꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯅꯒꯦ ꯍꯥꯏꯕꯗꯨ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯕ ꯐꯣꯔꯦꯟ ꯇꯨꯔ ꯌꯥꯝꯅ ꯆꯠꯀꯟꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒ ꯎꯅꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯃꯤꯐꯝ ꯑꯁꯤꯒ ꯄꯥꯕ ꯇꯥꯔꯒꯗꯤ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ 2023ꯒꯤ ꯗꯤꯁꯦꯝꯕꯔꯗꯒꯤ ꯐꯝ ꯄꯥꯏꯔꯛꯈꯤꯕ ꯂꯥꯜꯗꯣꯍꯨꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯕꯛ ꯆꯤꯜꯂꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯎꯅꯔꯤꯕꯁꯤ ꯑꯅꯤꯗꯤ ꯁꯨꯒꯗꯧꯔꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯍꯦꯛ ꯐꯝ ꯄꯥꯏꯈꯤꯕꯒ 2024ꯗ ꯎꯅꯈꯤꯕ ꯑꯗꯨꯗ ꯃꯤꯖꯣꯔꯥꯝꯒꯤ ꯑꯣꯏꯅ ꯃꯍꯥꯛꯅ ꯄꯨꯈꯠꯂꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯁꯤꯕꯨ ꯐꯒꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯅꯤꯁꯨꯕ ꯑꯁꯤꯅ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟ ꯔꯤꯖꯟ ꯑꯁꯤꯗꯒꯤ ꯂꯥꯛꯄ ꯔꯦꯐ꯭ꯌꯨꯖꯤꯁꯤꯡ ꯃꯈꯣꯏꯅ ꯂꯧꯁꯤꯜꯂꯨꯕ ꯑꯁꯤꯒ ꯕꯪꯒ꯭ꯂꯥꯗꯦꯁ ꯔꯣꯝꯗꯒꯤ ꯕ꯭ꯔꯨ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯪꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯔꯦꯐ꯭ꯌꯨꯖꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯕꯨ ꯗꯤꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯇꯦꯡꯁꯤꯡ ꯅꯤꯈꯤ ꯑꯍꯨꯝꯁꯨꯕꯗ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯅꯦꯛꯇꯤꯚꯤꯇꯤ ꯑꯃꯁꯨꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯑꯃꯗ ꯈꯟꯅꯈꯤ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯅ ꯄꯜꯂꯝꯕꯗ ꯀꯥꯂꯥꯗꯥꯟ ꯃꯜꯇꯤꯃꯣꯗꯜ ꯇ꯭ꯔꯥꯟꯖꯤꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯄ꯭ꯔꯣꯖꯦꯛ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯄꯩꯁꯥ ꯇꯤꯡꯅ ꯃꯇꯝ ꯆꯪꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯑꯁꯤ ꯗꯥꯏꯔꯦꯛꯂꯤ ꯀꯣꯜꯀꯇꯥꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯤꯔꯦ ꯄꯣꯔꯠꯇ ꯊꯨꯡꯂꯕ ꯃꯇꯨꯡꯗ ꯃꯤꯖꯣꯔꯥꯝ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯃꯊꯧ ꯇꯥꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯄ꯭ꯂꯥꯏ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯒꯠꯂꯛꯂꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅꯤ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯂꯥꯜꯂꯛ ꯑꯁꯤꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯔꯦꯐ꯭ꯌꯨꯖꯤꯒꯤ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯌꯨꯝꯊꯪꯅꯔꯤꯕ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟ ꯁ꯭ꯇꯦꯠꯇꯒꯤ ꯂꯥꯛꯂꯤꯕ ꯔꯦꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤꯕꯨ ꯃꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯋꯥꯟ ꯏꯟ ꯕ꯭ꯂꯗꯅꯤ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯨꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯔꯦꯐ꯭ꯌꯨꯖꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯊꯣꯛꯂꯤꯕꯅꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯆꯥꯊꯨꯡ ꯀꯌꯥ ꯑꯃ ꯃꯨꯟꯁꯤꯜꯂꯛꯄ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯅꯣꯡꯃ ꯀꯥꯟꯗꯅ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯀ꯭ꯔꯥꯏꯝ ꯔꯦꯠ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯃꯤꯖꯣꯔꯥꯝꯒꯤ ꯃꯤꯖꯣ ꯃꯤꯑꯣꯏꯁꯤꯡꯒ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯃꯨꯛꯅꯕ ꯊꯣꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯁꯤ ꯔꯦꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯆꯪꯉꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯑꯃꯨꯛ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯦꯟꯅꯈꯤꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤꯕꯅꯤ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯕ ꯃꯑꯣꯡ ꯑꯃꯗ ꯎꯠꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯂꯤꯕ ꯔꯦꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤ ꯂꯧꯁꯤꯟꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯆꯞ ꯆꯥꯅ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯊꯝꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯣꯛꯇꯨꯅ ꯊꯝꯕ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯄꯣꯂꯤꯇꯤꯛꯁꯇ ꯃꯈꯣꯏꯅ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯈꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯀꯌా ꯑꯃ ꯄꯥꯏꯈꯠꯂꯤ ꯃꯔꯨꯑꯣꯏꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯔꯥꯏꯠ ꯑꯁꯤ ꯃꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯤꯕ ꯏꯟꯗꯤꯖꯤꯅꯁ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯃꯄꯨꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯥꯎꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯜ ꯄꯥꯁ ꯇꯧꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯇꯧꯕ ꯉꯝꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯏꯈꯠꯂꯤ
Mizoram ki Chief Minister Lalduhoma amasung Prime Minister Narendra Modi ga Delhi da unaki bami from adudasu maki maikaidi ki fungdo ki basida Sako Taurangi National Highway sembagi oiba wafam sing asi loirak laba matungda hauzik yumthang naduna lairiba Myanmar hairiba country asigi Chin state hairiba mafam asida lairiba irang asina maram oiduna Mizoram hairiba state asida lakleba implications sing asigi matangda khanaki haibagi oiba report ama palli matang asida aikoina ningsingba yaba wafam ama haiba taragadi Mizoram gi nongna Chief Minister oirakliba Lalduhoma hairiba miyoi asina US gi oiba concert ama khakta makogi oiba tonganba Christian country ama fangnabagi damakta thengnariba lanfam asida Mapangal kalaba Bangladesh, Myanmar amasung India hairiba country ahum asiga matam ama khakta lan thengnaba haibasi makogi oina yamna chawba awaba ama oigeni maram aduna US na mateng tawinabagi damakta hongdokluraba matungda hairiba wafam aduna India senba tungna miyoi kaya amagi maikeidigi o topic oinaraklaba matungda madubu control tawnabagi damakta India gi oina hauzik lenga oina leiriba amasung makogi kusam naduna chatliba mapangal kanba organization kaya amagi yamna chawba manglan ama oiriba akhan Bharat hairiba asi makoina pige yumthang naduna leiriba mafam sing asida songnariba lanfam asida mahakna fungdokiba wafam asi India daki tokai takigedaba nate atopa mafam sing asidagi lawsilaktuna India asi chawkat handuna akhan Bharat pigedoribani haibagi oiba lobby tokibagi oiba wafam amasu yamna chawna discussion tawnaki masigi makha tarakpa events singda Mizoram gi Chief Minister asigi maikeidigi yumthang nariba tonganba country ama oina leiriba sovereign country ama oina leiriba Myanmar hairiba country asigi thokliba crisis asida military huntagi oina leiriba lenga asigi mathakta lan hauriba maru oina Chin state asida base tawba Chin furupi oiba rebel group sing asiga agreement ama sign tawnaduna makoina thengnariba lanfam asida yaushin gani haibagi oiba Mizoram gi oina leiriba lenga amasung makoigi oina leiriba musing asigi maikeidigi maten tawgani haibagi oiba wafam amakhak leiki Masigi matangtana handak nauna lakpa development da Union Shipping Minister ki maikeidigi Kaladan Manti Model Transport Project asi operational oiragani hek haikibaga Chin state asida arakan army singsanglakpa yaroi haibagi oiba chauba protest ama masigi ikan kanadana amuk Myanmar gi India ga ngamkai tangnaduna leiba mafum kaya amada leiriba lalhauba kaya amagi KM singda drone attack chathai haibagi oiba report kaya ama Masigi ikan kanadana foreign tour da satkan ba yamna thabak chinba Ashok kuina Manipur na may chaklaga leiriba asi fawba nong matalagtuna yengsilaba ngamdraba India ki Prime Minister Narendra Modi ga Mizoram hairiba state asigi Chief Minister ga unarakliba asida hauzik leiriba Central Government India Government asigi thabak thawong singda ayamba matamda makhoi ki mouthpiece kumna makoina tawriba thaba asiba thagachaba mainland India ki oiba panelist ni expert ni haijaba miyoi kharagi maikeidigi Prime Minister Narendra Modi ga Mizoram ki Chief Minister ga unarakliba asi handak chathakiba Indian landmi gi oiba drone strike aduga Mari lainaramba yai haibagi oiba dots kaya ama connect tawnabagi damakta wanaba wafum sing aikoina adumak ubu fangli Masina yumthang nariba Mizoram hairiba state asigi oiba program amasung policy singni refugee gi oina lakliba crisis asi thengnanabagi damakta masana ngamba thakta assembly gi thakta lenga ki thakta state gi oiba khungthang kaya ama paikhatli refugee gi oiba problem asi lakpa asida center daga su pau phauna duna center dagi mateng lauduna Mizoram hairiba state asi khakta natana yumthang nariba Myanmar gi state asi fawba wafam sing khanaba hokre Aikogi Manipur hairiba state asi oina irang hek thokpaga lengak semna batawri lengak semlagani haiduna thajaba piganba majority sit leiriba MLA sing adusu irang laikhidrabanina lengak semna bagi damakta JP sinba ukidre aikogi mi aduk suri haiduna media da lengak semna bagi damakta wafam phungdokpa adusu taba phangkhidre Indian democracy gi oina yamna chawba maru oyu event ama oiriba handak sahi oina 2025 gi oina lakadoriba parliamentary session asi fawgi mamangda state asi gi oina leiriba suspended animation da thamjilliba MLA sing asi punduna anauba lenga ama sembigadra haibagi oiba wafam asini yamna kanna phongdongnariba si irang laikhidrabanina kugi MLA sing thoraktuna lambi da press media gi mamangda aikogi mi aduk leire lengak semlagani thajaba pirakle haibagi oiba wafam sing asi taba phangjadaba taragasu social media gi khuthangda magi leiriba music asigi maikeidagi Facebook ti yamna kanna lengak semnari CM kanna khanari adubu hauzik leiriba Manipur gi oiba crisis asigi matangda lakadoriba parliamentary session asida yamna chawba opposition gi oiba wangsing lakadoribanina madubu pakum pinabagi damakta lengak paiduna leiriba BJP party gi maikeidagi state asigi oina leiriba irang asi nemtare haiduna pakum piba yanabagi damakta lenga asi lakadra haibagi oiba wafum asini yamna kanna lamdam asida leiriba awabadana thallaba music maikeidagi panariba asi karigumba handaki parliamentary
session asi loikiba taragadi Manipur hairiba state asigi oina leiba irang asida ka hena thoidokna mai onsilaklaroi maramdi masi hek loikibaga Bihar gi election asi ngaiduna leirabani maram aduna hauzik leiriba lenga asigi maikeidiki election gi damakta wakhan thadaringai madugi damakta makal makha kya gi oiba lalong chacharingai da Manipur hairiba state asi mai sakliba asida ka hena mai onsinbagi matam adu leigidaba mande masida sunatana parliamentary session asi loishin kiba taragadi opposition singi maikeidiki makoida pakum piba yaba responsibility adu fix tawba yaba yamna kanna pressure tawba yaba mafam asi leitri maram aduna mathangi anuba parliamentary session laktriva fawbudi makoi asi khara ningtamna makoina launariba sing adu yana bugi nganga khumdok khumjin tawraga leibe yabagi oiba condition adu yaukhraga dawribani maram aduna handaki sida semaudragadi makatana president rule asi matam sangthabagi oiba oithokpa adu leiri ngasi leiriba world order asida protector of the free world system ni haiduna superpower country ni hairiba United States of America asigi maikeidigi malem asigi leiriba country khudingma asibu dictate tawri country asigi oiba politics ta taba matamna hauzi ikui kuidringai gi matam asida malem asigi khwaidi yamna sinjau paiba Elon Musk hairiba miyoi asiga Donald Trump hairiba hauzi US ki president oidiba miyoi asiga yanaraktabadagi mahaki oiba tonganba political party ama semletba matamda Donald Trump ki maikeidigi hairiba miyoi asibu South Africa da mahaki horokpom oidiba mafom asida deport tawgani haibagi oiba kihan khanganba nakal amaromdana hauzi US ki president oidiba illegal immigrants kaya amabu deport tawriba Donald Trump hairiba miyoi asisu USA hairiba country asida haurakiba miyoi amanate mahaki mapa mapu asi USA da laktuna laikraba matungda mahak asi kona lakibani haiduna atopa luchingba kaya ki maikeidi kisu Donald Trump bu nahungna ningsinghalli adabu masida ikoina khangadaba wafam ama haiba taragadi ngasi United States of America hairiba country asibu chalairiba economically natragana politically masak naina order leiriba miyosing asi amata America hairiba mafam asidagi haurakpa natte loilam sandoknabagi damakta Europe dagi lakiba miyosing ayambani khudingmak pungan makumana anawa video amada amukana taran okjuri ngasi gi oiba video asida United States of America haina ngasi world asigi superpower ni haina leiriba country asida khundarakliba miyosing asigi oiba samlapa history yengbinasi ngasi aikoina United States of America haina khangnariba American continent gi northern thangba sarukta leiriba country asi chahi lisin kaya gi mamangdagi tribal miyoi kaya amana khundaduna leirakiba mafam amakhangni hairiba mafam asida leiramba mafam asigi yellow mi oiriba indigenous miyosing asi 1492 fogbugi mamangdadi Native American sing asi maruoina Iroquois Cherokee Navajo Sioux amasung makal makha kaya gi oiba tribal group singni matam aduda leiramliba tribal miyosing adu makoigi oiba tongan manadaba lon kaya ama leirami tongan makal makha kaya gi oiba culture sing leirami tongan makoi masel oina hingminaba yanabagi damakta makal makha kaya gi oiba political system sing leirambagi oiba record ningtijana leiri hairiba mafam asida khundaduna leiriba miyosing asida khwaidagi yamna chawba awonba ama lakibasi 1492 gi chahi asida European explorer Christopher Columbus hairiba miyoi asina mafam asibu thengnakibadagini mahangna mafam asi yorukpada ihanana phungdoklamba wafam asi hairiba mafam asi asangbadana thallaba lehauna pik thallaba mafam amakhakni aikoina lakiba lam adudagi aduki matik yamna manadaba ching yamna leitaba apakpa mafam tana thallaba ayingba nungsitsitba leibe yamna nungaigadaba mafam amani haiduna saitaramki masigi makha tarakpasidi hairiba mafam asigi oina matam kuinedagi leirakliba chanabai asida pungon onkre mafam asida leiramliba miyosingna amukta fawba khalludaba kaya ama lakhi matam aduda leiramba technology da khara yamna advance oikraba European countries sing asigi maikeidigi makoigi oiba loilam sandoknaba tongan ba colony kaya ama lawchinnabagi damakta chatharakpa khongthang singi manungda Spanish, Dutch, English amasung French miyoi kaya ama hairiba mafam asida lakpa horakhi Europe dagi lakiba miyoi makhal kaya sing asigi maikeidigi lehaw leiraba mafam asidagi fangliba potok sing asibu lalon itik tawba trade tawbadagi hendoktuna mafam phajaba leiba nungaigadaba kaya ama chidoktuna makoina khunda leita bhausilakhi Spain hairiba country asidagi lakiba Spanish miyoi sing asigi maikeidigi America gi southwestern thangba saruk amasung ngasi aikoina Florida haira khangnariba mafam asida khunda selakhi French dagi lakiba miyoi sing asigi maikeidigi Mississippi Turenga naknaba amasung Canada gi mafam kaya amada sandoktuna khundaba hauki machiga chap manana das miyoi kaya amagi maikeidagi su New Amsterdam ngasi New York haina khangnariba mafam asi makoina haudokhibani makoising asigi manungda khwaidagi yamna chawbu impact piramkhiba asi England dagi lakiba English miyosing asini 1607 da makoina
Jamestown haiduna Virginia hairiba mafam asida ama haudoklami 1620 da miyamlaba miyoi kaya ama laktuna Playmount laisilaki masigi makha chatharakpo oina British colony taraga humdoi amasu Eastern thangba coast tapna tapna laisilaki lakriba miyosing asigi maraktagi British kangbusing asini khwaidigi yamna asi America USA haina khangnariba mafam asibu colonize tawduna resource kaya amu ka hena lokthok hairiba kangbu asigani ngasi ekoina American haina khangnariba miyoi asigi maikeidigi lan soknaduna ningtamba fangkriba asisu Europe ki lakiba European settlers sing asina lakpo matamda makhoi khakta laklamde mafam asida makoina karbar tawba nungaina ba lalon iti tawba nungaina ba posai sing thana bagi damakta Africa dagi miyoi kya ama masana yazadana namna faduna poraklaba matungda slave oina mafam asida makoigi dabakta thabak suhalamki yana anboina 1619 da Virginia hairiba mafam asida Africa dagi slave sing porakpa hauki matawasum dawduna masigi makha tarakpa century ani rom fawba Africa dagi aduki matik yamlaba miyosing asibu faduna poraklaba maptungda hairiba mafam asida European miyosing asina lalon itik tawnabagi damakta pothokliba polamsing asi thahanba masibu yengsinhanba amasung makoigi damakta thabak kaya ama suhanduna makoi asi slave oina adumak thamlamki maruoina southern thangba colonies singda leiramba Africa dagi porakiba miyosing asina level gi oiba thaba asi suraba matungda matam adugi oina leiramliba American economy asi makoidi yamna chawna depend tawduna leiribani tawbatabu porakliba miyosing adu sa san yokbagumna karigumba khara pijaraba matungda pangleida leijajanu haina aduki matik yamna tamthina tawbikibagi oiba wari kaya ama ngasisu puwarigi lamaida mayeklana iduna leiri America ki colony kaya ama British ki control da leirakliba asi matamgi matung inna America haiba wakalon ama laktuna makogi oiba tonganba country ama gi oiba wakalon laktuna the American Revolution lakpa horikraba matungda America hairiba country asi July 4, 1776 da ningtamba country amani haiduna lautokraba matungda Treaty of Paris 1783 da Britain gi maikeidi gi USA asi ningtamba country amani haiduna recognize tawraba matungda landfam adu loisinkraba matung asida mafam asigi oina yamna chawba onba amasu lakhi matam kuina ningtamnabagi damakta yamna chawba movement ama laikraba matungda United States of America hairiba country asi form tawba horoktuna country amagi oiba lambi amada changsinba horakpada mafam asigi oina khundadina leiriba miyosing asigi maikeidigi nongsup maikei pangna makoigi oiba lam asi tapna tapna chawtokpa horakki makhal makha kayagi oina manadraba miyoi kya amana punsinduna semlakkiba United States of America hairiba country asigi khundaduna leiriba miyoi asina makoigi oiba lam asi chawthorko matamdasu hairiba mafam sing aduda maru oina western thangba sarukta khundaduna leiramba tribal miyoi kya ama hairib mafam sing aduda ki takthokpigi tanthokpigi aduki matik yamna tamchi tamchina hatokhi USA gi maikeidigi naunu lakiba miyosing adugi maikeidigi makoigi oiba lam asi chawthoktuna country ama semlaknabagi damakta sangselakliba khongthang aduda thengnakiba achauba lanfam khara haiba taragari Circumstance War 1881 dagin 1830 Creek War Seminole Wars amasung Black Hawk War na singba asi panba yai 1830 da laikiba US government ki oiba policy Indian Removal Act 1830 gi matung ina Southwestern thangbada leiriba tribesing asibu nampuda makoigi oiba mafamsing asi hongdoktura relocate tawhankiba aduda kaya amabuna reservation system gi makhada makoi asi yamna hanthaba thak amada phajin punchiduna mafam amada yomsinduna thamba Christopher Columbus na America hairiba mafam asi hek discover tawramlaba matungda Europe ki lakiba colonizer kaya sing asina lakpa matamda karigumba landfam amata fawba soknadringaida makoida porakpa makoigi masada yaurukpa makhal makha kaya gi oiba lainasing asina maram oiduna mafam asida leiramba Native Americans kaya ama madugi oibi immunity adu leitabana aduki matik yamlaba lainasing sandoktuna sikrabani masigi makha tarakpada amuk makoigi oiba colony asi sandorakpa matamda tapna tapna lausinba matam matamgi oina adumak lausit kibadagi hendoktuna America hairiba country asina United States of America haina form tawduna country ama oirakpa matamda makoigi oiba expansion gi oiba process asida aduki matik yamlaba tribal miyosing Native American kaya amabu hatuna tanthokpiki matam adugi lanfam aduda hingauraba matam adugi ihausinga lemhauraba tribal miyoi kya ama ngasimak USA hairiba malem asigi super power ni haiduna democratic principle da chatlibani khwaidiki yamna miyoibagi damakta khallibani haiba country asida tribal miyoi kya ama makoigi right fangnabagi damakta lantengnaba ngasi su lepti mafam kya amada makoigi hana leiramba matam amada leiramba makoigi oiba culture amasung punsi mahing adu amuk na honana hanjinnabagi damakta yamna kana honari masini ngasi aikone USA haina khangnariba
American continent ki manung channa leiba yamna mapangal kallaba country asigi oina matau karam tawduna miyosing kundaba horakki haibigi oiba samlappa wari video asi loiba fawwi yengbirakliba itininaw singda wafam amada thamjage madudi masi fawwi yenglakpa matamda karigumba kanaba karadan oirabasu phangi haina khanba taragadi adom-adom gi WhatsApp status ta share tawbiyu atopa miyosingdasu yohankinabagi damakta tawbatabu video download tawduna amukka logo hapchinduna isa-isagi saduna thagatpagi oiba thaba adudi tawbidanabagi damakta ningsingzari Union Shipping Minister Sarvananda Sonowal gi maikidiki India hairiba country asigi Northeast connectivity gi damakta khwaidigi yamna maru oiba ambitious oiba project ne hairiba Kaladan multimodal project asi mathau toba horagani haina phongdokhibada ngairi Myanmar romda leiriba Chin state asida Arakan army sing sanglakpa yararoi haiduna miyoi kyama thoraktuna protest hokre Nakalamu romdana blood is thicker than water haiba wafam asi phongdoktuna I marini haiduna yumlona bada leiriba kaya amabu Kausinba kanba Mizoram hairiba yumthangnariba state asigi oina yamna chawba refugee crisis ama lakpa hore khudingmakpu anoba video amada amukka na taramna okchari ngasigi video asida Manipur hairiba ngasi mai chakliba aikoi oina leiriba state asigi yumthangnariba Myanmar hairiba state asigi oina hojing hauna lakliba refugee gi oiba issue Nakalamromda lalak marak asida Northeast India asibu mainland India connect tawduna lakpa matamda Siliguri corridor aduki matik yamna pikpa lambi asi yamna vulnerable oiba khakta nattana Chingi oiba Northeast ki lambi sing asida chathok chasin tawba matamda yamna ka hena matam changba amasung paisa hena tinghanba asibu bypass tawnabagi damakta Northeastern states sing asida mainland India dagi karigumba polam sing asi tharakpa matamda Chingi oiba lambi asida matam kuina sel changna chatpa adudu matam tensinna Kolkata ki seaport amadagi laklaba matungda yumthangnariba Myanmar hairiba country asigi Sidway port ta thunglaba matungda Mizoram hairiba state asi faujilaktuna entire Northeast region asigi oiba supply asi masidagi hena thuna laknabagi damakta hotnariba Kaladan project wafam sing asigi marakta chahi kyadagi loiba naidaba civil crisis amada leiriba Myanmar hairiba country asigi oiba irang mara asida nahaunana Chin state hairiba India ga yumthangnaduna leiriba maruoina Manipur amasung Mizoram ga thangnaduna leiriba mafam asida Arakan army sing changlakpa yaroi haibagi oiba makoi masel khulai paiba sing khotoknabadagi hendoktuna miyo sing misam praja sing gi oiba thoraktuna protest tawbagi oiba mami sing urakli thorakliba development sing asida samnaba yaba dot sing yawbra haibadu yengminasi Channel asida matam kharagi mamangda India lenga amasung India na matam kuina langthokpiruraba Arakan army amasung makhoigi oiba kangusing asiga nahauna na mari chasilakpagi oiba matangda nainaba video ama thagachakre video adu yengbibasingna hena mayak sengna khangbiramlagani Myanmar hairiba yumthangnaba country asi chahi kyadagi aduki matik yamna kallaba lanfamsing thenaduna crisis amada adamak lepa laitana leirakli masigumnaba matam asida Manipur hairiba ikoi state asida su aduki matik yamna chawba irang ama thoktana ngasi fawba losinba ngamdana chahi ani helaba fawba laklibani Masi kayasing asi leiba taragasu India gi Northeast region asida pochai supply tawbada atenba matamda chatnabagi damakta paikhalakliba Kaladan multimodal project asigi same saba development gi oiba program asidi fana irang leirabasu fana la leirabasu lepagi oiba mami sukta tade ngamnabagi damakta adumak semduna lakhi Hauzik leiriba crisis asi hena mamutana khangnabagi damakta hauzik mangda ubiriba map asi mayek singna yengbiyu masida lakadoriba lambi asida Kolkata dagi laklaba matungda Myanmar gi Sidway port hairiba asidani yan hana thungadoribasi aduga Sidway port hairiba mafam asina leiriba asi Myanmar hairiba country asigi Rakhine state hairiba mafam asidani Rakhine state hairiba mafam asi hauzik Myanmar gi oina leiriba crisis asida control tawduna leiriba asina Arakan army hairiba maru oina British miyosinggi oiba miyosingna leiba mafam amani aduga masigi hek mathakta leiriba asina Chin state hairiba aikoiga yumthangnaduna leiriba Mizoram amasung Manipur ga yumthangnaduna leiriba mafam asini hairiba Myanmar gi region ani asi fawraba matungda Mizoram hairiba Indian state asida fawjilaktuna Indian territory yawrakadoribani Indian territory yawraktringaida hairiba mafam anisini fawgadoribasi aduga hairiba mafam ani asi ihan hanbagi asina Buddhist singna maru oina namna leiba amasung Arakan army na control tawduna leiriba Rakhine state hairiba mafam asini mafam asigi oinadi Myanmar gi mafam kaya amada hauzik lan thengnariba asigumna thengnajaba taragasu Arakan army hairiba kangbu asina haukiba matam khara asidi yamna ka hena mapangal kalakpadigi Rakhine state asidi makhoina ayamba mafamda dominate tawduna leiraklibani
Bangladesh hairiba yumthangnariba country asida pusilakpa ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯌꯥꯎꯕ ꯖꯍꯥꯖ ꯀꯌꯥ ꯑꯃ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯈꯣꯏꯅ ꯊꯤꯡꯕꯒꯤ ꯑꯣꯏꯕ ꯄꯥꯎꯁꯤꯡ ꯇꯥꯔꯤꯕ ꯑꯁꯤꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯈꯨꯗꯝꯅꯤ꯫ ꯃꯃꯥꯡꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯒ ꯅꯧꯅ ꯑꯣꯏꯔꯛꯂꯤꯕ ꯃꯔꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯆꯈꯤꯕ ꯋꯥꯐꯝꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯕꯁꯤꯡꯅ ꯔꯥꯈꯥꯏꯟ ꯁ꯭ꯇꯦꯠꯇ ꯆꯠꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯎꯅꯈꯤꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯀꯦꯜ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯀꯥꯂꯥꯗꯥꯟ ꯃꯜꯇꯤꯃꯣꯗꯦꯜ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯂꯩꯁꯤꯜꯂꯛꯄ ꯔꯥꯈꯥꯏꯟ ꯁ꯭ꯇꯦꯠꯇꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯆꯤꯟ ꯁ꯭ꯇꯦꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠ ꯑꯣꯏꯅ ꯐꯣꯡꯗꯣꯛꯆꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯄꯥꯏꯈꯠꯂꯛꯂꯤꯕ ꯀꯥꯂꯥꯗꯥꯟ ꯃꯜꯇꯤꯃꯣꯗꯦꯜ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯅ ꯃꯗꯨꯕꯨ ꯁꯦꯐꯒꯥꯔꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯏꯚꯦꯟꯠ ꯑꯣꯏꯅ ꯉꯔꯥꯡ ꯅꯍꯥꯟ ꯑꯁꯤ ꯆꯤꯟ ꯁ꯭ꯇꯦꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯁꯤꯡ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯊꯣꯔꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯏꯚꯦꯟꯠ ꯑꯃꯃꯨꯛ ꯊꯣꯔꯛꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯆꯠꯅꯔꯤꯕ ꯅꯤꯌꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯏꯟꯗꯤꯌꯥꯒꯤ ꯀꯥꯂꯥꯗꯥꯟ ꯃꯜꯇꯤꯃꯣꯗꯦꯜ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯑꯁꯤ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯌꯥꯅꯕ ꯋꯥꯐꯝ ꯈꯔꯗꯤ ꯄꯨꯔꯛꯑꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥ ꯒꯣꯚꯔꯟꯃꯦꯟꯠꯀ ꯌꯥꯅꯔꯤꯕ꯭ꯔꯥ, ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯒ ꯌꯥꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀꯥꯡꯕꯨꯁꯤꯡꯒ ꯌꯥꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯋꯥꯍꯪꯅꯤ꯫ ꯔꯥꯈꯥꯏꯟ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯆꯤꯟ ꯁ꯭ꯇꯦꯠ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯆꯤꯟ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯟꯗꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯖꯣꯔꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯕ꯭ꯔꯗꯔꯍꯨꯗꯅꯤ, ꯃꯈꯣꯏꯒꯤ ꯏ ꯃꯔꯤꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯃꯥꯟꯅꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯃꯐꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯒ ꯂꯥꯟ ꯊꯦꯡꯅꯕ, ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯆꯤꯟ ꯗꯤꯐꯦꯟꯁ ꯐꯣꯔꯁ, ꯆꯤꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ ꯃꯁꯤꯒꯨꯝꯂꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯝ ꯃꯨꯟꯅꯕꯒꯤ ꯑꯃꯁꯨꯡ ꯔꯤꯁꯣꯔꯁ ꯃꯨꯟꯅꯕꯒꯤ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯂꯥꯗꯥꯟ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯍꯧꯔꯒꯅꯤ ꯍꯦꯛ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯝꯗ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒ ꯌꯥꯅꯗꯕ ꯃꯥꯟꯕꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯌꯥꯝꯅ ꯐꯣꯡꯅ ꯊꯣꯔꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯠꯅꯕ, ꯍꯨꯟꯇꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯒꯤ ꯍꯥꯠꯅꯕ, ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯒ ꯑꯃꯨꯛ ꯂꯥꯟꯐꯝ ꯑꯃ ꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯈ꯭ꯔꯒ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯅꯤꯁꯤꯗ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯑꯣꯡꯕ ꯈꯔ꯫ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯟꯁꯤꯜꯂꯛꯂꯒꯅ ꯍꯟꯗꯛ ꯅꯧꯍꯧꯅꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯀꯥꯡꯕꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯅꯤ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟꯕ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯃꯒꯤꯗꯃꯛꯇ ꯃꯪꯂꯥꯟ ꯃꯪꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤꯒ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯦꯛ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯐꯥꯏ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯑꯅꯧꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡꯒ ꯄꯨꯟꯅ ꯂꯥꯟꯊꯦꯡꯅꯕꯤꯅꯒꯅꯤ, ꯄꯨꯟꯅ ꯆꯠꯄꯤꯅꯒꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠꯗ ꯁꯥꯏꯟ ꯇꯧꯅꯔꯨꯕ ꯃꯤꯖꯣꯔꯥꯝꯒꯤ ꯂꯥꯜꯗꯣꯍꯣꯃꯥꯒꯤ ꯂꯩꯉꯥꯛ ꯔꯦꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯃꯤꯠꯌꯦꯡꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯍꯧꯔꯛꯂꯦ꯫ ꯋꯥꯟ ꯏꯟ ꯕ꯭ꯂꯗꯅꯤ, ꯏ ꯃꯔꯤꯅꯤ ꯍꯥꯏꯗꯨꯅ ꯀꯧꯁꯤꯟꯕ ꯌꯥꯝꯅ ꯀꯟꯕ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯌꯨꯝꯊꯪꯅꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯃꯥꯡꯗ ꯅꯧꯅ ꯂꯥꯛꯂꯤꯕ ꯔꯦꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀ꯭ꯔꯥꯏꯝ ꯔꯦꯠ ꯍꯦꯟꯒꯠꯂꯛꯄ, ꯔꯤꯁꯣꯔꯁ ꯃꯥꯡꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯊꯣꯔꯛꯄꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯣꯀꯦꯜ ꯃꯤꯑꯣꯏ ꯚꯣꯂꯨꯟꯇꯤꯌꯔ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯥꯔꯀꯦꯠꯇ ꯆꯪꯍꯟꯕ ꯌꯥꯔꯣꯏ, ꯃꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯄꯟꯕ ꯀꯌꯥ ꯑꯃ ꯄꯤꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯅꯧꯍꯧꯅꯅ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯅꯧꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕు ꯈꯟꯗꯣꯛꯇꯨꯅ ꯃꯤꯖꯣꯔꯥꯝꯒꯤ ꯃꯤꯑꯣꯏ ꯑꯣꯏꯅ ꯂꯩꯍꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅꯧꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯈꯨꯠ ꯊꯤꯟꯖꯤꯟꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯆꯪꯂꯛꯂꯤꯕ ꯑꯁꯤꯗ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯇ ꯋꯥꯟ ꯏꯟ ꯕ꯭ꯂꯗꯅꯤ, ꯏ ꯃꯁꯦꯜꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯐꯥꯎꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯃꯦꯖ ꯄꯤꯔꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯑꯃꯁꯨꯡ ꯔꯦꯐ꯭ꯌꯨꯖꯤꯒꯤ ꯑꯣꯏꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯈꯔ ꯂꯥꯛꯄꯗꯤ ꯌꯥꯔꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯣꯔꯊ ꯏꯁꯇꯔꯟ ꯔꯤꯖꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯆꯪꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯎꯜꯐꯥꯒꯤ ꯑꯣꯏꯕ ꯀꯦꯝꯞ ꯀꯌꯥ ꯑꯃꯗ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯊꯣꯔꯛꯂꯤ꯫ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯅꯣꯔꯊ ꯏꯁꯇ ꯕꯦꯁ ꯇꯧꯕ, ꯃꯔꯨꯑꯣꯏꯅ ꯑꯁꯥꯝꯒꯤ ꯕꯦꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯎꯜꯐꯥ ꯍꯥꯏꯔꯤꯕ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯦꯝꯞ ꯀꯌꯥ ꯑꯃꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯅꯧꯅ ꯂꯥꯛꯂꯤꯕ ꯗꯦꯕꯂꯞꯃꯦꯟꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯉꯁꯤꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯅꯣꯔꯊ ꯏꯁꯇꯔꯟ ꯔꯤꯖꯟꯗ ꯂꯩꯔꯤꯕ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ
ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯁꯒꯥꯡ ꯔꯤꯖꯟꯒꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯗ꯭ꯔꯣꯟ 100ꯔꯣꯝ ꯁꯤꯖꯤꯟꯅꯗꯨꯅ ꯑꯆꯧꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯀꯣꯚꯔ ꯇꯧꯕ ꯍꯧꯅꯔꯛꯈꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯅꯣꯔꯠ ꯏꯁ ꯔꯤꯖꯟꯗ ꯂꯩꯔꯤꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯈꯛꯇ ꯅꯠꯇꯅ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯞꯅ ꯇꯞꯅ ꯀꯣꯚꯔ ꯇꯧꯕ ꯍꯧꯅꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠ ꯑꯣꯏꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯜꯐꯥ ꯑꯥꯏ ꯍꯥꯏꯔꯤꯕ ꯎꯜꯐꯥ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯣꯔꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯕ ꯀꯦꯝꯞꯁꯤꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯆꯦꯔꯣꯜ ꯑꯃꯃꯨꯛ ꯊꯥꯗꯣꯔꯛꯈꯤꯕꯅꯤ꯫ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯔꯨꯑꯣꯏꯕ ꯎꯜꯐꯥꯒꯤ ꯂꯥꯟꯃꯤ ꯀꯃꯥꯟꯗꯔ 3 ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 19 ꯂꯣꯝ ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ 3ꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯅꯌꯥꯟ ꯑꯁꯣꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀ꯭ꯂꯦꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯇꯧꯅꯔꯤ꯫ ꯅ꯭ꯌꯨꯁ ꯃꯤꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯈ꯭ꯔꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯎꯜꯐꯥꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯀꯦꯝꯞ 3 ꯃꯄꯨꯡ ꯐꯥꯅ ꯊꯨꯒꯥꯏꯕ ꯉꯝꯈꯤ ꯑꯗꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯗ꯭ꯔꯣꯟ 100ꯔꯣꯝ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ 100ꯔꯣꯝ ꯊꯥꯗꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯀ꯭ꯂꯦꯝ ꯇꯧꯅꯔꯤ꯫ ꯑꯗꯨꯒ ꯆꯠꯊꯈ꯭ꯔꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯎꯜꯐꯥꯒꯤ ꯑꯣꯏꯕ ꯀꯦꯝꯞ ꯈꯛꯇꯗ ꯅꯠꯇꯦ ꯎꯜꯐꯥ ꯑꯃꯁꯨꯡ NASN IMꯒꯤ ꯐ꯭ꯔꯦꯛꯁꯟ ꯑꯃ ꯑꯣꯏꯔꯤꯕ NASN-K ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯀꯦꯝꯞ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯨꯞ ꯈꯔꯒꯤ ꯃꯃꯤꯡꯁꯨ ꯑꯗꯨꯃꯛ ꯄꯟꯅꯕ ꯌꯥꯎꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤꯕ ꯄꯣꯏꯟꯠꯁꯤꯡ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡꯗ ꯅꯠꯇꯦ ꯂꯥꯟꯊꯣꯛꯇꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯁꯣꯚꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯔꯤꯖꯟ ꯑꯃꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀ꯭ꯂꯦꯝꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯁꯟꯗꯣꯔꯛꯂꯤꯕꯁꯤ꯫ ꯃꯊꯪꯗꯅ ꯅ꯭ꯌꯨꯁ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤꯕ ꯑꯟꯀꯟꯐꯥꯔꯝ ꯑꯣꯏꯕ ꯁꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯤꯕ ꯄꯣꯠ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯄꯜꯂꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀ ꯋꯥꯔꯤ ꯁꯥꯗꯕ ꯎꯜꯐꯥꯒꯤ ꯑꯣꯏꯅꯁꯨ ꯎꯜꯐꯥ ꯑꯥꯏ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯑꯗꯨꯒ NASN-K ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯨꯚꯃꯦꯟꯠ ꯑꯗꯨ ꯑꯗꯨꯃꯛ ꯆꯠꯊꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯑꯃ ꯑꯅꯤ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯁꯔꯖꯦꯟꯁꯤ ꯃꯨꯚꯃꯦꯟꯠꯁꯤꯡ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯤꯁ ꯇꯣꯛ ꯆꯠꯊꯗꯨꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯤꯡ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯃꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯑꯗꯨꯒ ꯄꯤꯁ ꯇꯣꯛ ꯌꯥꯗꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯑꯃ ꯆꯠꯊꯗꯨꯅ ꯅꯝꯗꯅ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯂꯝꯕꯤ ꯑꯅꯤꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯊꯣꯔꯛꯂꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯑꯟꯀꯟꯐꯥꯔꯝ ꯑꯣꯏꯕ ꯅ꯭ꯌꯨꯁꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯚꯔ ꯇꯧꯅꯕ ꯑꯗꯨꯒ ꯎꯜꯐꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯁꯤꯕꯨ ꯗꯤꯅꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡꯗ ꯅꯠꯇꯦ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯁꯣꯚꯔꯦꯟ ꯅꯦꯁꯟ ꯑꯃꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯑꯃꯗꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝꯅ ꯀ꯭ꯂꯦꯝ ꯇꯧꯅꯔꯤꯕ ꯑꯁꯤ ꯆꯨꯝꯂꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯝꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯀꯟꯇ꯭ꯔꯤ ꯑꯃꯅ ꯂꯥꯟꯁꯤꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯄꯅꯤꯅ ꯇꯧꯔꯝꯕ ꯇꯥꯔꯒꯁꯨ ꯃꯁꯤꯒꯨꯝꯂꯕ ꯑꯁꯤ ꯄꯕ꯭ꯂꯤꯀꯦꯂꯤ ꯑꯦꯛꯁꯦꯞ ꯇꯧꯕ ꯑꯁꯤ ꯀꯌꯥ ꯊꯣꯛꯀꯟꯗꯦ꯫ ꯍꯧꯖꯤꯛꯁꯤ ꯏꯟꯗꯤꯌꯥꯒ ꯌꯨꯝꯁꯪꯅꯗꯨꯅ ꯂꯩꯔꯤꯕ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯆꯠꯅꯕꯒꯤꯗꯃꯛꯇ ꯀꯪꯐꯥꯟꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯣꯔꯛꯂꯤꯕ ꯁꯤꯚꯤꯜ ꯋꯥꯔꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯑꯦꯟꯇꯥꯌꯔ ꯅꯣꯔꯠ ꯏꯁ ꯔꯤꯖꯟ ꯑꯁꯤꯕꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯃꯁꯨꯡ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛꯇ ꯆꯤꯀꯟ ꯅꯦꯛ ꯀꯣꯔꯤꯗꯣꯔꯁꯨ ꯕꯥꯏꯄꯥꯁ ꯇꯧꯕ ꯑꯗꯨꯒ ꯏꯁꯤꯡꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯃꯜ ꯍꯣꯡꯅ ꯆꯠꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯂꯤꯕ ꯀꯂꯥꯗꯥꯟ ꯃꯜꯇꯤꯃꯣꯗal ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯅꯕ ꯌꯥꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯗ ꯌꯦꯜꯂꯛꯄ ꯌꯥꯕ ꯂꯨꯞ ꯅꯠꯇ꯭ꯔꯒꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯌꯦꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯂꯥꯞꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ ꯄꯥꯝꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯩꯔꯝꯒꯅꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯒꯅꯤ꯫ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩꯒꯤ ꯀꯥꯡꯕꯨ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯊꯤꯖꯅ ꯂꯩꯉꯥꯛꯀ ꯄꯥꯏꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯌꯨꯝꯂꯣꯟꯅꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟ ꯑꯁꯤꯗ ꯌꯥꯅꯕ ꯈꯔ ꯄꯣꯔꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯔꯤꯕ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯗꯨꯅ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯀꯌꯥ ꯑꯃ ꯍꯣꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ
ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯋꯥꯔꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯂꯩꯉꯥꯛꯅꯕꯒꯤ ꯑꯣꯏꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯞ ꯆꯥꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯄ ꯉꯝꯗꯕꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯌꯥꯅꯕ ꯃꯔꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯆꯠꯊꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯁꯤꯚꯤꯜ ꯋꯥꯔ ꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯈꯛ ꯏꯔꯥꯡ ꯊꯣꯛꯄ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯐꯣꯔꯁ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤ ꯅꯍꯧꯅꯅ ꯍꯥꯟꯅ ꯇꯧꯈꯤꯕ ꯑꯗꯨꯒꯗꯤ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯐꯣꯡꯅ ꯗꯥꯏꯔꯦꯛꯂꯤ ꯏꯟꯚꯣꯜꯕ ꯇꯧꯗꯕꯤꯗ ꯑꯔꯣꯟꯕ ꯃꯑꯣꯡ ꯑꯃꯗ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯑꯃ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝꯁꯤꯡ ꯏꯔꯥꯡ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯇꯥꯕ ꯐꯪꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯩ꯫ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯀꯔꯤꯒꯨꯝꯕ ꯏꯚꯦꯟꯠ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯃꯥꯡꯖꯕꯁꯤꯡ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯅꯤ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯊꯔꯝꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛ ꯂꯥꯛꯇꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯑꯣꯏꯅ ꯃꯗꯨꯒꯨꯝꯂꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯤ ꯃꯥꯟꯅꯕ ꯉꯝꯗꯅ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯡꯊꯤꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯃꯒꯁꯨ ꯀꯥꯞꯅ ꯆꯔꯥꯡꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯉꯩꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯆꯠꯊꯒꯦ ꯍꯥꯏꯅ ꯆꯠꯊꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏ ꯃꯁꯦꯜꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯥꯞꯅꯕꯅꯤꯅ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯅ ꯇꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗꯕꯅꯤನ ꯃꯗꯨꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯃꯛ ꯂꯧꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯂꯩꯔꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯀꯥꯡꯕꯨ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯁꯤꯟꯗꯨꯅ ꯌꯥꯅꯕ ꯈꯔ ꯄꯨꯔꯛꯇꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨꯕꯨ ꯏꯟꯁꯤꯟꯗꯨꯅ ꯇꯧꯍꯟꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯗꯁꯨ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯁꯤꯔꯤꯌꯥ, ꯏꯔꯥꯛ ꯑꯃꯁꯨꯡ ꯇꯨꯔꯀꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯇꯣꯉꯥꯟꯕ ꯅꯤꯡꯇꯝꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯟ ꯍꯧꯔꯤꯕ ꯀꯔꯗꯤꯁ ꯃꯤꯑꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯁꯤꯟꯗꯨꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯈꯣꯏꯗ ꯀꯥꯟꯅꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨꯃꯛ ꯇꯧꯍꯜꯂꯤꯕꯁꯤꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯦꯟꯅ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯕ ꯃꯅꯨꯡꯗ ꯏꯪ ꯆꯤꯛꯄ ꯁꯥꯟꯇꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯗ ꯈꯨꯠ ꯊꯤꯟꯖꯤꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯩ꯫ ꯑꯗꯨꯕꯨ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯑꯣꯏꯖꯕ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯊꯥꯡꯖꯤꯟꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯃꯇꯦꯡꯁꯤꯡ ꯇꯧꯁꯤꯟꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯇꯧꯔꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯏꯟꯇꯔꯦꯁ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯌꯥꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯅꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯔꯤꯖꯟꯒ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯒꯥꯡ ꯔꯤꯖꯟꯗ ꯆꯠꯊꯈꯤꯕ ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯃꯇꯥꯡꯗ ꯑꯅꯧꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯎꯜꯐꯥ ꯍꯥꯏꯔꯤꯕ ꯑꯁꯥꯝꯗ ꯕꯦꯁ ꯇꯧꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯊꯥꯗꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯆꯌꯦꯠꯅꯕ ꯂꯩꯈꯤꯕ ꯃꯅꯤꯄꯨꯔꯗ ꯕꯦꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕ PLA-RPF ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯊꯥꯗꯣꯔꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯅꯥꯒꯥꯂꯦꯟ ꯁ꯭ꯇꯦꯠ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯂꯣꯡꯋꯥ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯃꯁꯨꯡ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤꯅ ꯄꯥꯡꯁꯥꯎ ꯄꯥꯁ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯊꯪꯅꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯟ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯊꯝꯂꯤꯕ꯫ ꯎꯜꯐꯥ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯇꯥꯔꯤꯛ 16ꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯄꯨꯡ 2ꯔꯣꯝꯒꯤ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯇꯥꯡꯀꯛ ꯅꯥꯏꯅ ꯋꯦꯕ ꯅꯥꯏꯅ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯐ꯭ꯔꯦꯟꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯁꯥꯕ ꯗ꯭ꯔꯣꯟ 150ꯔꯣꯝ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯕꯣꯝꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯅꯌꯥꯟ ꯑꯁꯣꯝ ꯍꯥꯏꯅ ꯅ꯭ꯌꯨꯁ ꯃꯦꯗꯤꯌꯥ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯚꯔ ꯇꯧꯅꯔꯤꯕ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤ ꯑꯁꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯐ꯭ꯌꯨꯅꯔꯦꯜꯒꯤꯗꯃꯛꯇ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯤꯉꯩꯗ ꯅꯍꯧꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯅꯦꯁ ꯑꯁꯣꯝ ꯑꯃꯁꯨꯡ ꯄ꯭ꯔꯗꯤꯞ ꯑꯁꯣꯝ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯕ ꯂꯥꯟꯃꯤ ꯑꯅꯤ ꯑꯁꯤꯁꯨ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯣꯏꯅ ꯊꯥꯗꯣꯔꯛꯂꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯗ ꯍꯥꯏꯔꯤꯕ
ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯁꯤ ꯂꯩꯈꯤꯗꯕꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ 19 ꯑꯃꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯁꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯤ.ꯑꯦꯝ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯟꯗꯣꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯆꯠꯊꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯈꯣꯏꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯄꯤ.ꯑꯥꯔ.ꯑꯣ ꯑꯣꯏꯔꯤꯕ ꯂꯦꯐꯇꯦꯅꯦꯟꯠ ꯀꯔꯅꯦꯜ ꯃꯍꯦꯟꯗ꯭ꯔ ꯔꯥꯋꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯒꯨꯝꯂꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯆꯠꯊꯈꯤꯕꯒꯤ ꯑꯣꯏꯕ ꯏꯟꯄꯨꯠ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯝꯂꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯎꯜꯐꯥ ꯑꯥꯏ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯟ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯃꯛ ꯄꯟꯖꯈ꯭ꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯅꯠꯇꯕꯅꯤꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯑꯃꯗ ꯇꯧꯔꯨꯕ ꯑꯣꯏꯕꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯣꯡꯅ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯋꯥꯐꯝ ꯑꯁꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤꯁꯨ ꯁꯣꯚꯔꯦꯟ ꯅꯦꯁꯟ ꯑꯃ ꯑꯣꯏꯅ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯈꯣꯏꯒꯤ ꯁꯣꯚꯔꯦꯟꯇꯤꯕꯨ ꯁꯤꯡꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯗ ꯆꯪꯁꯤꯟꯗꯨꯅ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯁꯤꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯆꯠꯊꯩ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯋꯥꯐꯝꯁꯤꯡ ꯂꯩꯕꯅꯤꯅ ꯃꯁꯤꯒꯨꯝꯂꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯧꯔꯝꯕ ꯇꯥꯔꯒꯁꯨ ꯐꯣꯡꯗꯣꯛꯄꯒꯤ ꯆꯥꯟꯁ ꯑꯁꯤ ꯅꯦꯝꯕꯅꯤ꯫ ꯃꯊꯪꯗꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯀꯣꯚꯔ ꯇꯧꯅꯔꯛꯂꯤꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯛꯂꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯅꯥꯅ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯑꯣꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯨꯠꯊꯣꯛꯅꯕ ꯑꯦꯇꯦꯛ ꯆꯠꯊꯅꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯅꯠꯇ꯭ꯔꯒꯅ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯣꯏꯟꯠ ꯑꯁꯤꯗ ꯑꯣꯏꯅ ꯊꯩꯗꯣꯛꯇꯨꯅ ꯑꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤ ꯔꯤꯄꯣꯔꯠ ꯇꯧꯅꯔꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯈꯤꯕ ꯆꯍꯤ ꯑꯃ ꯑꯅꯤ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯑꯆꯧꯕ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯜꯍꯧꯔꯤꯕ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯅꯝꯊꯈꯤꯅꯕ ꯂꯣꯏꯁꯤꯟꯈꯤꯅꯕꯒꯤ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅꯁꯨ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯐꯥꯕ ꯄꯨꯟꯕꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯑꯁꯤꯅꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯜꯍꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯅꯦꯛꯁꯦꯂꯤꯖꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ 1967ꯗ ꯋꯦꯁꯠ ꯕꯦꯡꯒꯜ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯍꯧꯗꯣꯔꯛꯈꯤꯕ ꯅꯛꯁꯜꯕꯥꯔꯤ ꯃꯨꯚꯃꯦꯟꯠ ꯍꯥꯏꯔꯤꯕ ꯅꯦꯛꯁꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯁꯤ ꯔꯦꯗ ꯀꯣꯔꯤꯗꯣꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯆꯠꯇꯤꯁꯒꯔ, ꯖꯔꯈꯟꯗ, ꯑꯣꯗꯤꯁꯥ, ꯃꯍꯥꯔꯥꯁꯇ꯭ꯔ, ꯀꯦꯔꯂꯥ, ꯋꯦꯁꯠ ꯕꯦꯡꯒꯜ, ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯇꯦꯂꯪꯒꯥꯅꯥꯒꯤ ꯑꯣꯏꯕ ꯄꯥꯔꯠꯁꯤꯡ ꯐꯥꯎꯕ ꯌꯧꯅ ꯁꯟꯗꯣꯛꯂꯝꯈꯤ꯫ ꯁꯥꯎꯊ ꯑꯦꯁꯤꯌꯥ ꯇꯦꯔꯣꯔꯤꯖꯝ ꯄꯣꯔꯇꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 19,500 ꯂꯩꯈꯤꯗ꯭ꯔꯦ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯆꯝ 4,000 ꯑꯗꯨꯒ ꯅꯦꯛꯁꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ 2,900 ꯑꯃꯁꯨꯡ ꯅꯦꯛꯁꯂꯥꯏꯠꯁ ꯃꯤꯑꯣꯏ 3,900 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫ ꯑꯗꯨꯒ ꯕꯤꯕꯤꯁꯤꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤ 1990ꯗꯒꯤꯅ 2010 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏ 3,000 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯐ ꯋꯤꯡ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯔꯨ ꯐꯨꯛꯅ ꯃꯨꯊꯠꯀꯗꯕꯅꯤ ꯍꯥꯏꯕ ꯄꯥꯟꯗꯝꯒꯤ ꯃꯈꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯀꯌꯥꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯍꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯅ ꯖꯔꯈꯟꯗ, ꯆꯠꯇꯤꯁꯒꯔꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯅꯦꯛꯁꯦꯂꯤꯖꯝ ꯑꯁꯤ ꯃꯨꯊꯠꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯂꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯈꯤꯕ ꯆꯍꯤ 2024 ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯆꯍꯤꯁꯤꯡ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯁꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯄꯥꯎꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯕ ꯐꯪꯈꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯑꯣꯏꯕ ꯀꯝꯕꯥꯏꯟ ꯇꯤꯝ ꯊꯥꯖꯤꯟꯗꯨꯅ ꯅꯛꯁꯦꯂꯤꯖꯝꯅ ꯑꯦꯐꯦꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯤ ꯀꯣꯏꯁꯤꯟꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯟꯇꯤ ꯅꯛꯁꯜꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯥꯑꯣꯏꯖꯝꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯅꯝꯕꯥꯂꯥ ꯀꯦꯁꯥꯚꯥ ꯔꯥꯎ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯍꯟꯗꯛꯀꯤ ꯆꯍꯤ 2025 ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀ ꯄꯨꯟꯅ ꯃꯤꯑꯣꯏ 19ꯒ ꯂꯣꯏꯅꯅ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫
Matang asida thamjanningliba wafam asi karisu natte madudi India hairiba country asigi oina mafam kaya amada counter insurgency gi oiba operation sing asi lepa leitena chachari masigi manung channa India gi northeastern thangba region asida leiriba state sing asigi oina 1990s ki matamdagi lalauba sing asi thengnanabagi damaktani haiduna Armed Forces Special Power Act haiba aduki matik yamna tamthiraba ek amakak chalaiduna leiri hairiba asi nationalism gi oina setting phangduna leiriba hojik su yamna kanba ruwa fibamda leiriba Chhattisgarh natrakna Jharkhand gumba state asidadi aikoina thambagi oiba paw asi nombata tade Northeast ki oina black law oidabani anti constitutional oibani hairiba Armed Forces Special Power Act ki matangda discussion hek lakpa matamda security personnel singi maikirigi hongdokliba wafum asi hairiba law asi yaudaba tarakadi makoida power leite makoi thabak tawba ngamde haiba wafum asini adubu Naxalism na sohanduna leiriba mafam asidasu security personnel miwi lising ani chamgarom sikiba amasung micham lising marirom sirakpa haibasi yamna chawba aduki mati yamna chawba conflict amani yamna chawba irang amani haibani hadaki sahi asi magtadasu security personnel mapal hatibaki oiba thawdoksu laikrabani maramaduna India gi oina leiriba northeastern region sing asida Armed Forces Special Power Act oiba special power asi sinaduna insurgency movement sing asi namthanaba honariba asi central amasung northern India gi oina leiriba state sing asida leiriba nationalism gi oiba irang asi namthanabagi damakta honaba matamdadi karigi damakta sizinaribano haiba wang asini Manipur hairiba state asigi oina tha taruklom suzilakle president rule leirakliba asi matam masi fawbada Facebook da laingak semba Facebook da CM munabagi oiba thabak ngasi fawba leptri Manipur gi oina yamna kanna majority leiraba luchingba singi maikairigi media da laingak semlingai Facebook da miyam singi maikairigi magi worker singi maikairigi CM munaringai da yumthangna duna leiriba Mizoram hairiba state asigi nauna CM oirakiba Lalduhoma gi maikairigi amukka suhanna Manipur gi maikairigi hanjin unage haibada unava fangkidraba foreign tour yamna chakkan ga Prime Minister Narendra Modi ga unakre handaki mifam asiga paaba taragadi Mizoram ki Chief Minister 2023 ki December ki fam paira ki Lalduhoma ki maikei ki India ki Prime Minister Narendra Modi adu ki mat yamna thabak chillaba miyu asigi unari basi ani di suwadori ihan anbo ina mahang hek fam pai ki baga 2024 da unaki ba aduda Mizoram ki oina mahang pukhatlamba wafam sing asi ihan anbada Mizoram hairiba state asigi oina leiriba economic ki oiba condition asibu fagat hanambagi damakta financial assistance asi atuba matamda PBU haina phungdokibani ani suba asina Mizoram hairiba state asigi su yamna chawba isu ama oina hauji su leiriba yemthangnariba Myanmar hairiba country asida thokliba irang asina maram oiduna Myanmar ki Chin region asidagi lakpa refugees sing makoina lawsilluba asiga Bangladesh romdagi Bru tribal sing asigi oiba changsilakpagi oiba refugee gi oina leiriba problem asibu deal tawnabagi damakta India langa ki oiba mateng sing niki ahum subada Mizoram hairiba state asigi oina connectivity Mamsung satok sasin gi oiba infrastructure gi oiba lambi gi oiba project kaya amada khanaki masida maru oina mahakna palambada Kaladan multimodal transit transport project begin northeast gi oina leiriba chingi lambi asida paisa tingna matam changna yamna tudong thiningai oiba maongda posai puthok pusin tawriba asti directly Kolkata dagi Myanmar gi Sirre porta ta thunglaba matungda Mizoram faujilaktuna northeast gi oina mathau tariba polamsing asi supply tawnabagi damakta senggalakliba project asini Ngasing simang Manipur hairiba state asigi oina thengnariba lalak asida illegal immigrants refugee oina thengnariba crisis asi yumthangnariba Mizoram hairiba Myanmar gi Chin state gi lakliba refugees sing asibu manaba miwi sing ni one in blood ni haiduna kausiluba kangu sing asigi oina su hojik state asida yamna chawba refugee crisis ama thoklibani nauna lakliba miwi sing asi namaram oiduna hana leiramliba makoi gi oiba chatung kaya ama munsilakpa drug ki oiba Issuing nong makandana hengalakpaga loinana crime rate asi kahena wangkalakpadagi hana leiramliba Mizoram gi mizo miyoi singa nauna lakliba kangbu sing asiga gi marakte yamna chawba muknaba torokpadagi hauji si refugee oina sangakpa miyoi kya amadi amuk thadoktuna atopa mafamda chenakibagi oiba report su adumak thoraklibani Mizoram hairiba state asigi oinadi mayam mamangda yamna faba mong amada uttuna atopa mafamdagi lakliba refugee sing asi Lokshin mataraga so hairiba miyosing asi chapchana masak khangdoktuna thamduna ngasi fawba lakli makhatar poina hojik lakliba crisis asina maram oiduna makoising asi hena mayak sengna khandoktuna thamba
Mizoram hariba state asigi electoral politics ta makoina kut thinjilaktanabagidamagta khandoknabagidamagta khongtang kaya ama paikali maruina hanadagi hona Mizoram hariba state asida leiriba miyusing asigi right asi malaktanabagidamagta state asigi oina hanadagi leirakliba indigenous miyusing asibu asengbo mapuni haibadu khangnabagidamagta assembly da fawba state lengaki maikaidagi bill pass tawduna makal makha kaya ki oiba state lengakna tawba ngamba khongthangsing lepa leitana paikali Mizoram ki chief minister Lalduhoma amasung Prime Minister Narendra Modi ga Delhi da unakiba mifam adudasu maki maikaidagi fungdokibasida Sakotawrangi National Highway sembagi oiba wafamsing asi loiraklaba matungda hauzik yumthangnaduna leiriba Myanmar hairiba country asigi Chin state hairiba mafam asida leiriba irang asina maram oiduna Mizoram hairiba state asida lakleba implications sing asigi matangda khanaki haibagi oiba report ama palli matang asida aikoina ningsingba yaba wafam ama haiba taragadi Mizoram gi nongna chief minister oirakliba Lalduhoma hairiba miyoi asina US gi oiba concert ama khakta makoigi oiba tonganba Christian country ama fangnabagidamagta thengnariba lanfam asida mapangil kallaba Bangladesh Myanmar amasung India hairiba country ahum asiga matam ama khakta da lan thengnaba haibasi makoigi oina yamna chawba awaba ama oigeni maram aduna US na mateng tawinabagidamagta hongdokluraba matungda hairiba wafam aduna India senba tungna miyoi kaya amagi maikaidigi o topic oina raklaba matungda madubu control tawnabagidamakta India gi oina hauzik lengak oina leiriba amasung makoigi kusamnaduna chatliba mapangal kanba organization kaya amagi yamna chawba manglan ama oiriba akhan Bharat hairiba asi makoina pige yumthangnaduna leiriba mafamsing asida songnariba lanfam asida mahakna fungdokiba wafam asi India dagi tokai takigedaba natte atopa mafamsing asidagi lawsilaktuna India asi chawkhathanduna akhan Bharat pigedoribani haibagi oiba lobby tawkibagi oiba wafam amasu yamna chawna discussion tawnaki masigi makha tarakpa events singda Mizoram ki chief minister asigi maikaidigi yumthangnariba tonganba country ama oina leiriba sovereign country ama oina leiriba Myanmar hairiba country asigi thokliba crisis asida military huntagi oina leiriba lenga asigi mathakta lan horiba maru oina Chin state asida base tawba Chin furupi oiba rebel group sing asiga agreement ama sign tawngna makoina thengnariba lanfam asida yausingani haibagi oiba Mizoram gi oina leiriba lenga amasung makoigi oina leiriba musing asigi maikaidigi mateng tawgani haibagi oiba wafam amakhak leiki masigi matangtana handak nauna lakpa development da Union Shipping Minister gi maikaidigi Kaladan Manti Model Transit Transport Project asi operational oiragani hek haikibaga Chin state asida arakan army sing sanglakpa yaroi haibagi oiba chauba protest ama masigi ikan kanadana amuk Myanmar gi India ga ngamkai tangnaduna leiba mafum kaya amada leiriba lalhoba kaya amagi game sing da drone attack chathai haibagi oiba report kaya ama masigi ikan kanadana foreign tour da satkan ba yamna thabak chinba asuk kuina Manipur na may chaklaga leiriba asi fawba nongmata laktuna yengsilaba ngamdraba India gi Prime Minister Narendra Modi ga Mizoram hairiba state asigi chief minister ga unarakliba asida hauzik leiriba central government India government asigi thabak thawngsingda ayamba matamda makoigi mouthpiece kumna makoina tawriba thaba asibu thakatchaba mainland India gi oiba analyst ni expert ni haijaba miyoi kharagi maikaidigi Prime Minister Narendra Modi ga Mizoram gi chief minister ga unarakliba asi handak chathakiba Indian landmi gi oiba drone strike aduga mari leinaramba yai haibagi oiba dots kaya ama connect tawnabagidamakta honnaba wafamsing aikoina adumak uba fangli masina yumthangnariba Mizoram hairiba state asigi oiba program amasung policy singni refugee gi oina lakliba crisis asi thengnanabagidamakta masana ngamba thakta assembly gi thakta lengaki thakta state gi oiba khongthang kaya ama paikhatli refugee gi oiba problem asi lakpa asida center daga su pau phaunaduna center dagi mateng lauduna Mizoram hairiba state asi khakta natana yumthangnariba Myanmar gi state asi fawba wafam sing khanaba hokre aikogi Manipur hairiba state asi oina irang hek thokpaga lengak semnaba tawri lengak semlagani haiduna thajaba piganba majority sit leiriba MLA sing adusu irang laikhidrabanina lengak semnabagi damakta jepisinba ukidre aikogi mi aduk suri haiduna media da lengak semnabagi damakta wafam phungdokpa adusu taba fangkidre Indian democracy gi oina yamna chawba maru oiba event ama oiriba handak sahi oina 2025 gi oina lakadoriba parliamentary session asi fawgi mamangda state asi gi oina leiriba suspended animation da thamjilliba MLA sing asi punduna anauba lenga ama sembigadra haibagi oiba wafam asina yamna kanna phongdoknariba si irang laikhidrabanina kugi MLA sing thoraktuna lambi da press media gi mamangda aikogi mi aduk leire lengak semlagani thajaba pirakle haibagi oiba wafam sing asi taba phangjadaba taragasu social media gi khuthangda magi leiriba music asigi maikaidagi Facebook ta yamna kanna lengak semnari CM kanna khanari
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ crisis ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯀꯗꯧꯔꯤꯕ parliamentary session ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ oppositionꯒꯤ ꯑꯣꯏꯕ ꯋꯥꯍꯪꯁꯤꯡ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯅ ꯃꯗꯨꯕꯨ ꯄꯥꯎꯈꯨꯝ ꯄꯤꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ BJP ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯅꯦꯝꯊꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥꯕꯇꯅ ꯊꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯃꯥꯏꯀꯩꯗꯒꯤ ꯄꯥꯅꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ parliamentary session ꯑꯁꯤ ꯂꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯔꯣꯏ ꯃꯔꯝꯗꯤ ꯃꯁꯤ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯕꯤꯍꯥꯔꯒꯤ election ꯑꯁꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ election-ꯒꯤꯗꯃꯛꯇ ꯋꯥꯈꯜ ꯊꯥꯗꯔꯤꯉꯩ ꯃꯗꯨꯒꯤꯗꯃꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯂꯥꯂꯣꯡ ꯆꯠꯊꯔꯤꯉꯩꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯩ ꯆꯥꯛꯂꯤꯕ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ parliamentary session ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ opposition-ꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯌꯥꯕ responsibility ꯑꯗꯨ fix ꯇꯧꯕ ꯌꯥꯕ ꯌꯥꯝꯅ ꯀꯟꯅ pressure ꯇꯧꯕ ꯌꯥꯕ ꯃꯐꯝ ꯑꯁꯤ ꯂꯩꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯊꯪꯒꯤ ꯑꯅꯧꯕ parliamentary session ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯈꯣꯏ ꯑꯁꯤ ꯈꯔ ꯅꯤꯡꯇꯝꯅ ꯃꯈꯣꯏꯅ ꯂꯥꯎꯅꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯅꯕꯒꯤ ꯉꯥꯏꯍꯥꯛ ꯈꯨꯝꯗꯣꯛ ꯈꯨꯝꯖꯤꯟ ꯇꯧꯔꯒ ꯂꯩꯕ ꯌꯥꯕꯒꯤ ꯑꯣꯏꯕ condition ꯑꯗꯨ ꯌꯧꯈ꯭ꯔꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯗ ꯁꯦꯝꯍꯧꯗ꯭ꯔꯒꯗꯤ ꯃꯈꯥ ꯇꯥꯅ president rule ꯑꯁꯤ ꯃꯇꯝ ꯁꯥꯡꯊꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯂꯩꯔꯤ ngasi leiriba world order asida protector of the free world system ni haiduna superpower country ni hairiba United States of America asigi maikeidigi malem asigi leiriba country khudingma asibu dictate tawri country asigi oiba politics ta taba matamda hauji ikui kuidringai gi matam asida malem asigi khwaidi yamna sinjau paiba Elon Musk hairiba miyoi asiga Donald Trump hairiba hauji US ki president oidiba miyoi asiga yanaraktabadagi mahaki oiba tonganba political party ama semlakba matamda Donald Trump ki maikeidigi hairiba miyoi asibu South Africa da mahaki horokpom oidiba mafom asida deport tawgani haibagi oiba kihan khanganba nakal amaromdana hauji US ki president oidiba illegal immigrants kaya amabu deport tawriba Donald Trump hairiba miyoi asisu USA hairiba country asida hawrakiba miyoi amanate mahaki mapa mapu asi USA da laktuna laikraba matungda mahak asi kona lakibani haiduna atopa luchingba kaya ki maikaidi kisu Donald Trump bu nahungna ningsinghalli adabu masida ikoina khangadaba wafam ama haiba taragadi ngasi United States of America hairiba country asibu chalairiba economically natragana politically masak naina power leiriba miyosing asi amata America hairiba mafam asidagi hawrakpa natte loilam sandoknabagidamagta Europe-dagi lakiba miyosing ayambani khudingmak pungan kumana anauba video amada amukana tarana okjuri ngasi oiba video asida United States of America haina ngasi world asigi superpower ni haina leiriba country asida khundarakliba miyosing asigi oiba samlapa history yengbinasi ngasi aikoina United States of America haina khangnariba American continent gi northern thangba sarukta leiriba country asi chahi lisin kaya gi mamangdagi tribal miyoi kaya amana khundaduna leirakiba mafam amakhangni hairiba mafam asida leiramba mafam asigi yellow oiriba indigenous miyosing asi 1492 fawbagi mamangdadi Native Americans sing asi maru oina Iroquois, Cherokee, Navajo, Sioux amasung makhal makha kaya gi oiba tribal group singni matam aduda leiramliba tribal miyosing adu makoyi oiba tongan ba manadaba lon kaya ama leirami tongan ba makhal makha kaya gi oiba culture sing leirami tongan ba makoi masel oina hingminaba yanabagi damakta makhal makha kaya gi oiba political system sing leirambagi oiba record ningtijana leiri hairiba mafam asida khundaduna leiriba miyosing asida khwaidagi yamna chawba awonba ama lakibasi 1492 gi chahi asida European explorer Christopher Columbus hairiba miyoi asina mafam asibu thengnakibadagini mahangna mafam asi yorukpada ihanana phongdoklamba wafam asi hairiba mafam asi asangbadana thallaba laihawna pik thallaba mafam amakhakni aikoina lakiba lam adudagi aduki matik yamna manadaba ching yamna leitaba apakpa mafam tana thallaba ayingba nungsit sitpa leibi yamna nungaigadaba mafam amani haiduna saitaramki masigi makha tarakpasidi hairiba mafam asigi oina matam kuinedagi leirakliba chanaba asida pungon onkre mafam asida leiramliba miyosingna amukta fawba khalludaba kaya ama lakhi matam aduda leiramba technology da khara yamna advance oikraba European countries sing asigi maikaidigi makoigi oiba loilam sandoknaba tongan ba colony kaya ama lawsinnabagi damakta chatharakba khongthang singi manungda Spanish, Dutch, English amasung French miyoi kaya ama hairiba mafam asida lakba horakki Europe-dagi lakiba miyoi makhal kaya sing asigi maikaidigi lehaw leiraba mafam asidagi fangliba potok sing asibu lalon itik tawba trade tawbadagi hendoktuna mafam phajaba leiba nungaigadaba kaya ama chidoktuna makoina khunda leita bhausilakki Spain hairiba country asidagi lakiba Spanish miyoi sing asigi maikaidigi
Amerikagi Southwestern thangba saruk amasung ngasi aikoina Florida haire khangnariba mafam asida khunda selakki. Friends tagi lakiba miyosing asigi maikeirigi Mississippi turenga naknaba amasung Canada gi mafam kaya amada sandoktuna khundaba hauki machiga chap manana. Das miyoy kaya amagi maikeirigi su New Amsterdam ngasi New York haina khangnariba mafam asi makoina haudokkibani. Makoising asigi manungda khwaidagi yamna chawbu impact piramkhiba asi England dagi lakiba English miyosing asini 1607 da makoina Jamestown haiduna Virginia hairiba mafam asida ama haudokllamki 1620 da ꯃꯤꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯄ꯭ꯂꯦꯃꯥꯎꯟꯠꯇ ꯂꯩꯁꯤꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯤ 19 ꯑꯃꯁꯨꯡ ꯏꯁꯇꯔꯟ ꯊꯪꯕ ꯀꯣꯁꯇ ꯇꯞꯅ ꯇꯞꯅ ꯂꯩꯁꯤꯜꯂꯛꯈꯤ꯫ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯕ꯭ꯔꯤꯇꯤꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯉꯁꯤ ꯑꯃꯦꯔꯤꯀꯥ USA ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯂꯣꯅꯥꯏꯖ ꯇꯧꯗꯨꯅ ꯔꯤꯁꯣꯔꯁ ꯀꯌꯥ ꯑꯃꯕꯨ ꯀꯥ ꯍꯦꯟꯅ ꯂꯧꯊꯣꯛꯂꯝꯕ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯃꯦꯔꯤꯀꯥꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯅꯤꯡꯇꯝꯕ ꯐꯪꯈ꯭ꯔꯤꯕ ꯑꯁꯤꯁꯨ ꯌꯨꯔꯣꯞꯇꯒꯤ ꯂꯥꯛꯈꯤꯕ ꯌꯨꯔꯣꯄꯤꯌꯟ ꯁꯦꯇꯂꯔꯁꯤꯡ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯈꯛꯇ ꯂꯥꯛꯂꯝꯗꯦ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯡꯉꯥꯏꯅꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯅꯨꯡꯉꯥꯏꯅꯕ ꯄꯣꯠꯆꯩꯁꯤꯡ ꯊꯥꯅꯕꯒꯤꯗꯃꯛꯇ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯁꯥꯅ ꯌꯥꯖꯗꯅ ꯅꯝꯗꯅ ꯐꯥꯗꯨꯅ ꯄꯣꯔꯛꯂꯕ ꯃꯇꯨꯡꯗ ꯁ꯭ꯂꯦꯞ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯍꯜꯂꯝꯈꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ 1619 ꯗ ꯚꯔꯖꯤꯅꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯁ꯭ꯂꯦꯞꯁꯤꯡ ꯄꯣꯔꯛꯄ ꯍꯧꯈꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯦꯟꯆꯨꯔꯤ ꯑꯅꯤꯔꯣꯝ ꯐꯥꯎꯕ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯄꯣꯔꯛꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯊꯥꯍꯟꯕ ꯃꯁꯤꯕꯨ ꯌꯦꯡꯁꯤꯟꯍꯟꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤꯗꯃꯛꯇ ꯊꯕꯛ ꯀꯌꯥ ꯑꯃ ꯁꯨꯍꯟꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯁ꯭ꯂꯦꯞ ꯑꯣꯏꯅ ꯑꯗꯨꯃꯛ ꯊꯝꯂꯝꯈꯤ ꯃꯔꯨꯑꯣꯏꯅ ꯁꯥꯎꯗꯔꯟ ꯊꯪꯕ ꯀꯣꯂꯣꯅꯤꯁꯤꯡꯗ ꯂꯩꯔꯝꯕ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯄꯣꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯦꯕꯔꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯁꯤ ꯁꯨꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯑꯃꯦꯔꯤꯀꯟ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯃꯈꯣꯏꯗ ꯌꯥꯝꯅ ꯆꯥꯎꯅ ꯗꯤꯄꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯄꯣꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯥ ꯁꯟ ꯌꯣꯛꯄꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯄꯪꯂꯩꯗ ꯂꯩꯖꯁꯅꯨ ꯍꯥꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯇꯧꯕꯤꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯉꯁꯤꯁꯨ ꯄꯨꯋꯥꯔꯤꯒꯤ ꯂꯃꯥꯏꯗ ꯃꯌꯦꯛ ꯂꯥꯅ ꯏꯗꯨꯅ ꯂꯩꯔꯤ ꯑꯃꯦꯔꯤꯀꯥꯒꯤ ꯀꯣꯂꯣꯅꯤ ꯀꯌꯥ ꯑꯃ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯦꯔꯤꯀꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯂꯥꯛꯇꯨꯅ ꯗ ꯑꯃꯦꯔꯤꯀꯥꯟ ꯔꯤꯚꯣꯂꯨꯁꯟ ꯂꯥꯛꯄ ꯍꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯖꯨꯂꯥꯏ 4, 1776ꯗ ꯅꯤꯡꯇꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯄꯦꯔꯤꯁ 1783ꯗ ꯕ꯭ꯔꯤꯇꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ USA ꯑꯁꯤ ꯅꯤꯡꯇꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃꯁꯨ ꯂꯥꯛꯈꯤ ꯃꯇꯝ ꯀꯨꯏꯅ ꯅꯤꯡꯇꯝꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯃꯨꯞꯃꯦꯟ ꯑꯃ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯐꯣꯔꯝ ꯇꯧꯕ ꯍꯧꯔꯛꯇꯨꯅ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯄꯗ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯄꯥꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯆꯥꯎꯊꯣꯛꯄ ꯍꯧꯔꯛꯈꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯃꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯂꯛꯈꯤꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝ ꯑꯁꯤ ꯆꯥꯎꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯒꯤ ꯇꯛꯊꯣꯛꯄꯤꯈꯤ ꯇꯥꯟꯊꯣꯛꯄꯤꯈꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯈꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝ ꯑꯁꯤ ꯆꯥꯎꯊꯣꯛꯇꯨꯅ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯂꯛꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯑꯆꯧꯕ ꯂꯥꯟꯐꯝ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯦꯀꯝꯁꯤꯁ ꯋꯥꯔ 1881ꯗꯒꯤꯅ 1830 ꯀ꯭ꯔꯤꯛ ꯋꯥꯔ ꯁꯦꯃꯤꯅꯣꯜ ꯋꯥꯔꯁ ꯑꯃꯁꯨꯡ ꯕ꯭ꯂꯦꯛ ꯍꯣꯛ ꯋꯥꯔꯅꯆꯤꯡꯕ ꯑꯁꯤ ꯄꯟꯕ ꯌꯥꯏ 1830ꯗ ꯂꯩꯈꯤꯕ US ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯏꯟꯗꯤꯌꯟ ꯔꯤꯃꯨꯚꯦꯜ ꯑꯦꯛ 1830ꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯎꯊ ꯋꯦꯁꯇꯔꯟ ꯊꯪꯕꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯁꯤꯕꯨ ꯅꯝꯐꯨꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯍꯣꯡꯗꯣꯛꯇꯨꯅ ꯔꯤꯂꯣꯀꯦꯠ ꯇꯧꯍꯟꯈꯤꯕ ꯑꯗꯨꯗ ꯀꯌꯥ ꯑꯃꯕꯨꯅ ꯔꯤꯖꯔቬꯁꯟ ꯁꯤꯁꯇꯦꯝꯒꯤ ꯃꯈꯥꯗ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯕ ꯊꯥꯛ ꯑꯃꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯃꯐꯝ ꯑꯃꯗ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯕ ꯈ꯭ꯔꯤꯁꯇꯣꯐꯔ ꯀꯂꯝꯕꯁꯅ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯗꯤꯁꯀꯣꯚꯔ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯌꯨꯔꯣꯞꯇꯒꯤ ꯂꯥꯛꯈꯤꯕ ꯀꯣꯂꯣꯅꯥꯏꯖꯔ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝ ꯑꯃꯠꯇ ꯐꯥꯎꯕ ꯁꯣꯛꯅꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯗ ꯄꯣꯔꯛꯄ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯌꯥꯎꯔꯛꯄ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯂꯩꯅꯥꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯅꯦꯇꯤꯚ ꯑꯃꯦꯔꯤꯀꯟꯁ ꯀꯌꯥ ꯑꯃ ꯃꯗꯨꯒꯤ ꯑꯣꯏꯕ ꯏꯝꯃ꯭ꯌꯨꯅꯤꯇꯤ ꯑꯗꯨ ꯂꯩꯇꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯂꯩꯅꯥꯁꯤꯡ ꯁꯟꯗꯣꯛꯇꯨꯅ ꯁꯤꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯣꯂꯣꯅꯤ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯃꯇꯝꯗ ꯇꯞꯅ ꯇꯞꯅ ꯂꯧꯁꯤꯟꯕ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯧꯁꯤꯟꯈꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯅ ꯐꯣꯔꯝ ꯇꯧꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯥꯟꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯑꯣꯏꯁꯤꯡ ꯅꯦꯇꯤꯚ ꯑꯃꯦꯔꯤꯀꯟ ꯀꯌꯥ ꯑꯃꯕꯨ ꯍꯥꯠꯇꯨꯅ ꯇꯥꯟꯊꯣꯛꯄꯤꯈꯤ
Matam adugi lanfam aduda hingawraba matam adugi ihawsingda lemhawraba tribal miyoy kaya ama ngasimak USA hairiba malem asigi super power ni haiduna democratic principle da chatlibani khwaidagi yamna miyoybagi damakta khallibani haiba country asida tribal miyoy kaya amana makoigi right fangnabagi damakta lantengnaba ngasi su lepri mafam kaya amada makoigi hana leiramba matam amada leiramba makoigi oiba culture amasung punsi mahing adu amuk na hunana hanjinnabagi damakta yamna kana honari Masini ngasi aikoina USA haina khangnariba American continent gi manung channa leiba yamna mapangal kallaba country asigi oina matau karam tawduna miyoising kundaba haurakki haibigi oiba samlappa wari video asi loiba fawwi yengbirakliba itininaw singda wafam amada thamjage madudi masi fawwi yenglakpa matamda karigumba kanaba karadang oirabasu phangi haina khanba taragadi adom gi WhatsApp status ta share tawbiyu atopa miyoisingdasu yohan kinabagi damakta tawbatabu video download tawduna amukka logo hapchinduna isa gi saduna thagatpagi oiba thaba adudi tawbidanabagi damakta ningsingjari Union Shipping Minister Sarvananda Sonowal gi maikidiki India hairiba country asigi Northeast connectivity gi damakta khwaidagi yamna maru oiba ambitious oiba project ne hairiba Kaladan multimodal project asi mathau toba hauragani haina phongdokhibada ngairi Myanmar romda leiriba Chin state asida Arakan army sing sanglakpa yararoi haiduna miyoy kya thoraktuna protest haukre Nakalamu romdana blood is thicker than water haiba wafam asi phongdoktuna I marini haiduna yumlona bada leiriba kaya amabu kausinba kanba Mizoram hairiba yumthangnariba state asigi oina yamna chawba refugee crisis ama lakpa haure khudingmakpu anoba video amada amukka na taramna okchari ngasigi video asida Manipur hairiba ngasi mai chakliba aikoi oina leiriba state asigi yumthangnariba Myanmar hairiba state asigi oina hojing hauna lakliba refugee gi oiba issue nakalamromda lalak marak asida Northeast India asibu mainland India connect tawduna lakpa matamda Siliguri corridor aduki matik yamna pikpa lambi asi yamna vulnerable oiba khakta nattana Chingi oiba Northeast ki lambi sing asida chathok chasin tawba matamda yamna ka hena matam changba amasung paisa hena tinghanba asibu bypass tawnabagi damakta Northeastern states sing asida mainland India dagi karigumba polam sing asi tharakpa matamda Chingi oiba lambi asida matam kuina sel changna chatpa adudu matam tensinna Kolkata ki seaport amadagi laklaba matungda yumthangnariba Myanmar hairiba country asigi Sidway port ta thunglaba matungda Mizoram hairiba state asi faujilaktuna entire Northeast region asigi oiba supply asi masidagi hena thuna laknabagi damakta hotnariba Kaladan project wafam sing asigi marakta chahi kayadagi loiba naidaba civil crisis amada leiriba Myanmar hairiba country asigi oiba irang mara asida nahunana Chin state hairiba India ga yumthangnaduna leiriba maruoina Manipur amasung Mizoram ga thangnaduna leiriba mafam asida Arakan army sing changlakpa yaroi haibagi oiba makoi masel khulai paiba sing khutoknabadagi hendoktuna miyo sing misam praja sing gi oiba thoraktuna protest tawbagi oiba mami sing urakli thorakliba development sing asida samnaba yaba dot sing yawbra haibadu yengminasi Channel asida matam kharagi mamangda India lenga amasung India na matam kuina langthokpiruraba Arakan army amasung makoigi oiba kangusing asiga nahuna na mari chasilakpagi oiba matangda nainaba video ama thagachakre video adu yengbibasingna hena mayak sengna khangbiramlagani Myanmar hairiba yumthangnaba country asi chahi kiyadagi aduki matik yamna kallaba lanfam sing thengnaduna crisis amada adamak lepa leitana leirakli masigumlaba matam asida Manipur hairiba ikogi state asida su aduki matik yamna chawba irang ama thoktana ngasi fawba losinba ngamdana chahi ani helaba fawba laklibani Masi kayasing asi leiba taragasu India gi Northeast region asida pochai supply tawbada atenma matamda chatnabagi damakta paikhalakliba Kaladan multimodal project asigi same saba development gi oiba program asidi fana irang leirabasu fana la leirabasu lepagi oiba mami sukta tade ngamnabagi damakta adumak semduna lakhi Housing leiriba crisis asi hena mamutana khangnabagi damakta Housing mangda ubiriba map asi mayek singna yengbiyu masida lakadoriba lambi asida Kolkata dagi laklaba matungda Myanmar gi Sidway port hairiba asidani yana hana thungadoribasi aduga Sidway port hairiba mafam asina leiriba asi Myanmar hairiba country asigi Rakhine state hairiba mafam asidani Rakhine state hairiba mafam asi hauji Myanmar gi oina leiriba crisis asida control tawduna leiriba asina Arakan army hairiba maru oina British miyoisinggi oiba miyoisingna leiba mafam amani aduga masigi hek mathakta leiriba asina Chin state hairiba aikoiga yumthangnaduna leiriba Mizoram amasung Manipur ga yumthangnaduna leiriba mafam asini hairiba Myanmar gi region ani asi fawraba matungda
Mizoram hairiba Indian state asida fauzilaktuna Indian territory yaurakadoribani. Indian territory yauroktringaida hairiba mafam anisini faugadoribasi. Aduga hairiba mafam ani asi ihan hanbagi asina Buddhist singna maruoina namna leiba amasung Arakan army na control tawduna leiriba Rakhine state hairiba mafam asini. Mafam asigi oinadi Myanmar gi mafam kaya amada hauji lan thengnariba asigumna thengnajaba taragasu Arakan army hairiba kangbu asina haukiba matam khara asidi yamna ka hena mapangal kalakpadigi Rakhine state asidi makoina ayamba mafamda dominate tawduna leiraklibani. Bangladesh hairiba yumthangnariba country asida pusilakpa polamsing adu yauba jahas kaya amanga hak leitana makoina thingbagi oiba pausing tariba asina madugi oiba chapchaba khudamni. Mamangi India lenga amasung Arakan army ge nauna oirakliba marigi matangda phongdokchakiba wafamda India gi oiba representative singna Rakhine state chatuna miyoi kiyama unakhiba madugi matungda Arakan army hairiba kangbu asigi maikeyidigi yamna strategical oiba mafamsingda Kaladan multimodal project asigi lambi oirakadoriba mafamsing asida makoigi oiba lanmising asi tapna laisilakpa Rakhine state gi handoktuna Chin state hairiba mafam asida